ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯈꯔ ꯄꯪꯕ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯅ ꯇꯧꯔꯨꯒꯅꯨ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛꯇ ꯇꯧꯏ꯫ ꯃꯍꯥꯛ ꯃꯅꯥꯇꯣꯟ ꯈꯔ ꯇꯨꯝꯃꯤ, ꯃꯅꯥꯇꯣꯟꯗꯨꯁꯨ ꯈꯔ ꯆꯥꯎꯏ, ꯃꯗꯨꯗ ꯃꯌꯥꯝꯅ ꯅꯥꯇꯣꯟ ꯇꯨꯝ ꯀꯣꯟꯖꯦꯡ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯍꯥꯛ ꯃꯌꯥꯝꯒ ꯃꯥꯟꯅꯗꯤ꯫ ꯃꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛ ꯍꯦꯛꯇ ꯌꯥꯎꯒꯜꯂꯤ, ꯌꯦꯡꯒꯜꯂꯤ꯫ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕꯁꯨ ꯀꯌꯥ ꯊꯦꯡꯅꯩ꯫ ꯅꯣꯡꯃ ꯃꯥꯅ ꯑꯁꯨꯝ ꯆꯠꯊꯣꯛꯂꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯊꯦꯡꯒꯨ ꯑꯆꯧꯕ ꯑꯃ ꯐꯥꯔꯒ ꯊꯦꯡꯒꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯩ ꯐꯖꯅ ꯆꯥꯛꯂꯕ ꯇꯤꯀꯤ ꯃꯩ ꯆꯥꯛꯄ ꯑꯃ ꯍꯥꯞꯂꯒ ꯆꯠꯍꯜꯂꯝꯃꯤ꯫ ꯊꯦꯡꯒꯨ ꯑꯗꯨꯅ ꯑꯆꯥꯛꯄ ꯇꯤꯀꯤ ꯃꯊꯛꯇ ꯍꯥꯞꯂꯒ ꯍꯦꯛꯇ ꯆꯠꯂꯤ꯫ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯆꯠꯄꯗꯨ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯃꯊꯛꯇ ꯑꯁꯥꯕ ꯑꯆꯥꯛꯄ ꯃꯩꯇꯥꯟ ꯅꯠꯇ꯭ꯔꯒ ꯇꯤꯀꯤ ꯍꯥꯞꯇꯨꯅ ꯆꯠꯍꯜꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯆꯪꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯗꯨꯗ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯄꯨꯛꯅꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯖꯤꯕꯁꯤꯒꯤ ꯃꯊꯛꯇ ꯃꯩ ꯍꯥꯞꯇꯨꯅ ꯋꯥꯅ ꯈꯪꯍꯜꯂꯤꯕ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯤ꯫ ꯍꯦꯔꯥ, ꯃꯁꯤꯕꯨ ꯌꯦꯡꯕ ꯍꯧꯅꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯤꯔꯛ ꯇꯂꯛ ꯌꯦꯡꯂꯒ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯔꯒ ꯄꯨꯗꯨꯅ ꯏꯁꯤꯡ ꯂꯩꯕ ꯃꯐꯝꯗ ꯆꯦꯜꯂꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏ ꯍꯥꯏ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯦ꯫ ꯃꯥꯅ ꯀꯟꯅ ꯆꯦꯜꯂꯒ ꯏꯁꯤꯡ ꯃꯌꯥꯏꯗ ꯊꯦꯡꯒꯨ ꯑꯗꯨ ꯂꯪꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯂꯝ ꯍꯦꯟꯃꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯤꯅ ꯐꯨꯕꯤꯔꯦ꯫ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯥꯛ ꯑꯗꯨꯗ ꯆꯠꯄ ꯉꯝꯗꯗꯨꯅ ꯇꯨꯗꯨꯅ ꯂꯩꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯤ ꯂꯝ ꯍꯦꯟꯃꯜꯂꯤ, ꯁꯤꯒꯦ ꯁꯤꯖꯔꯁꯅꯨ ꯍꯥꯏꯔꯒ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯃꯤꯌꯥꯝꯗꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯊꯦꯡꯒꯨ ꯂꯝꯕꯨꯕ ꯑꯗꯨ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯥꯈꯠꯂꯛꯂꯦ꯫ ꯊꯦꯡꯒꯨ ꯂꯝꯕꯨꯕ ꯑꯗꯨꯅ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯛ ꯑꯋꯥꯕ ꯇꯥꯔꯦꯗꯣ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯖꯤꯕꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ꯫ ꯅꯍꯥꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯨꯔꯝꯕꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯂꯩꯔꯒꯅꯨ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯅꯤꯡꯂꯛꯄ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯖꯧ ꯍꯥꯏꯔꯝꯂꯒ ꯊꯦꯡꯒꯨ ꯂꯝꯕꯨꯕ ꯏꯁꯤꯡꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯊꯦꯡꯒꯨ ꯑꯁꯤꯗꯤ ꯂꯥꯏꯅ ꯀꯣꯛꯄꯗ ꯊꯦꯡꯒꯨ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛ ꯂꯥꯏꯅ ꯀꯣꯛꯄꯗ ꯊꯦꯡꯅ ꯀꯣꯛꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯦꯡꯒꯨ ꯀꯧꯏ꯫ ꯂꯝꯗꯨꯕꯨ ꯃꯥꯅ ꯀꯣꯜꯂꯤ, ꯄꯨꯏ ꯍꯥꯏꯗꯨꯅ ꯊꯦꯡꯒꯨ ꯂꯝꯄꯨꯕ ꯀꯧꯏ꯫ ꯅꯤꯄꯥ ꯃꯆꯥꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤ ꯃꯌꯥꯝꯅ ꯁꯥꯎꯗꯨꯅ ꯐꯨꯕꯤꯔꯝꯕꯗꯨ, ꯆꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯒꯨ ꯑꯗꯨꯒꯤ ꯕꯣꯔꯗꯒꯤ ꯃꯁꯥꯗꯨ ꯍꯥꯟꯅꯒꯨꯝ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯕꯨ ꯐꯨꯔꯝꯕ ꯃꯤꯁꯤꯡꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯅꯔꯒ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯃꯥꯒ ꯊꯣꯏꯅ ꯇꯤꯟꯅꯇꯨꯅ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯣꯛꯄ ꯃꯥꯒꯗꯤ ꯃꯣꯠ ꯆꯥꯅꯕ, ꯊꯣꯛꯎ ꯊꯣꯛꯎꯕꯗ ꯇꯧꯕ ꯃꯃꯥꯟꯅꯕ ꯑꯅꯤꯈꯛꯇꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯃꯄꯥ ꯃꯃꯥꯁꯤꯡꯅ ꯍꯥꯏꯅꯕ ꯇꯥꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯁꯨ ꯑꯃꯅ ꯀꯣꯛꯐꯥꯏ ꯀꯧꯏ, ꯑꯃꯅ ꯁꯨꯖꯥ ꯀꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯡꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯊꯃꯣꯏꯁꯤꯡꯗꯨ ꯄꯦꯟꯅꯖꯩ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯨꯞ ꯑꯣꯏꯅꯔꯁꯤ ꯍꯥꯏꯅꯗꯨꯅ ꯃꯔꯨꯞ ꯁꯥꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯀꯅꯥꯒꯁꯨ ꯃꯈꯣꯏ ꯇꯤꯟꯅ ꯇꯣꯠꯅꯕ ꯇꯧꯔꯝꯗꯦ꯫ ꯅꯣꯡꯃ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯩ ꯑꯃ ꯂꯥꯛꯇꯨꯅ ꯈꯨꯡꯒꯪꯒꯤ ꯁꯥ ꯁꯟ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯝꯅ ꯀꯤꯅꯔꯦ꯫ ꯃꯈꯣꯏ ꯁꯥ ꯁꯟ ꯊꯥꯗꯣꯛꯄ ꯀꯤꯅꯔꯗꯨꯅ ꯂꯩꯔꯛꯄꯗ ꯀꯣꯟꯖꯦꯡ ꯅꯥꯇꯣꯟ ꯇꯨꯝꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯇꯤꯟꯗꯨꯅ ꯋꯥ ꯈꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯝꯃꯤ, ꯀꯩ ꯍꯥꯏꯕꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯥꯅ ꯀꯔꯤꯒꯤ ꯈꯨꯟꯒꯤ ꯁꯥ ꯁꯟ ꯆꯥꯔꯤꯕꯅꯣ? ꯃꯥꯕꯨ ꯐꯥꯔꯒ ꯃꯅꯥ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯂꯩꯊꯠꯀꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯤꯌꯥꯝ ꯑꯗꯨꯅ
ꯃꯁꯤꯒꯤ ꯅꯤꯄꯥꯁꯤꯗꯤ ꯃꯊꯣꯡ ꯆꯥꯗꯕꯅꯤ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯔꯨꯒꯅꯨ ꯃꯥꯅ ꯃꯐꯝꯗꯨ ꯈꯪꯈ꯭ꯔꯕꯗꯤ ꯆꯪꯂꯨꯗꯨꯅ ꯃꯊ꯭ꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯀꯩ ꯑꯗꯨꯅ ꯁꯟ ꯆꯥꯔꯤꯕ ꯃꯐꯝꯗꯨ ꯇꯥꯛꯇ꯭ꯔꯦ ꯃꯗꯨꯗ ꯃꯥꯅ ꯍꯟꯅ ꯍꯟꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯗ ꯀꯩ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯇꯥꯛꯎ ꯑꯩꯅ ꯃꯥꯕꯨ ꯐꯥꯔꯒ ꯃꯅꯥ ꯑꯅꯤꯗꯨ ꯂꯩꯊꯠꯀꯦ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯕꯗ ꯇꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯤꯁꯤ ꯀꯩꯅ ꯆꯥꯒꯦ ꯆꯥꯖꯔꯁꯅꯨ ꯂꯝ ꯍꯦꯟꯃꯜꯂꯤ ꯍꯥꯏꯗꯨꯅ ꯀꯩꯅ ꯁꯟ ꯆꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯤ ꯃꯗꯨꯗ ꯃꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯔꯝꯃꯨ ꯑꯩ ꯀꯩ ꯐꯥꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯀꯩꯅ ꯂꯩꯕ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯃꯤ ꯈꯔꯅ ꯀꯔꯤꯒꯤꯅꯣ ꯃꯉꯣꯟꯗ ꯀꯩ ꯂꯩꯐꯝ ꯇꯥꯛꯈ꯭ꯔꯤꯕꯅꯣ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯨꯟ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯑꯗꯨꯗ ꯀꯔꯤꯒꯤ ꯑꯁꯦꯡꯕ ꯍꯥꯏꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯩꯒꯤ ꯂꯩꯐꯝ ꯁꯟ ꯍꯥꯠꯇꯨꯅ ꯆꯥꯔꯤꯕꯗꯨ ꯊꯤꯔꯛꯈꯤ ꯃꯥꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯀꯩ ꯑꯗꯨꯅ ꯁꯟ ꯆꯥꯔꯤꯕꯗꯨ ꯎꯔꯦ ꯃꯗꯨꯗ ꯃꯥꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯅꯔꯛ ꯁꯤꯡꯂꯛꯇ ꯂꯩꯕ ꯁꯖꯤ ꯁꯉꯥꯏ ꯐꯥꯗꯨꯅ ꯆꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯃꯄꯨ ꯂꯩꯕ ꯁꯟ ꯑꯗꯨꯕꯨ ꯆꯥꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯅ ꯅꯪꯕु ꯐꯥꯔꯨꯁꯣ ꯍꯥꯏꯗꯨꯅ ꯑꯩ ꯊꯥꯔꯛꯂꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯆꯦꯟꯒꯦ ꯍꯥꯏꯕ ꯈꯟꯒꯅꯨ ꯆꯦꯜꯂꯕꯗꯤ ꯅꯍꯥꯛꯀꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯆꯦꯟꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯔꯛꯈꯤ ꯀꯩ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ ꯀꯩ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥꯗꯨ ꯁꯛꯇꯤ ꯑꯃꯒꯨꯝ ꯎꯈ꯭ꯔꯦ ꯀꯩ ꯑꯗꯨꯅ ꯈꯜꯂꯤ ꯍꯥꯏ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯆꯪꯂꯕ ꯃꯤꯅꯤ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯔꯗꯨꯅ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗ ꯃꯤ ꯇꯤꯜꯂꯤꯕ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯊꯨꯡꯂꯔꯦ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯥꯇꯣꯟ ꯇꯨꯝ ꯑꯗꯨ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯇꯥꯔꯗꯨꯅ ꯃꯤꯌꯥꯝꯗꯨꯗ ꯍꯪꯂꯛꯈꯤ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨ ꯀꯔꯤ ꯇꯧꯏ ꯍꯥꯏꯔꯤꯕꯅꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯌꯥꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡ ꯑꯅꯤ ꯅꯈꯣꯏꯒꯤ ꯃꯔꯨꯞꯇꯨ ꯀꯩ ꯐꯥꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯀꯩꯅ ꯂꯩꯕ ꯃꯐꯝꯗ ꯆꯪꯈ꯭ꯔꯦ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯨ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩ ꯑꯗꯨꯃ ꯐꯥꯕꯗꯕꯨ ꯀꯔꯤꯒꯤ ꯈꯨꯠꯂꯥꯏ ꯌꯥꯎꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯀꯩ ꯑꯃ ꯐꯥꯕꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯐꯥꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯃꯒꯨꯟ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯖꯔꯔꯣꯏ ꯍꯥꯏꯔꯛꯈꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯉꯥꯎꯕ ꯌꯥꯎꯔꯦ ꯀꯩ ꯑꯗꯨꯅ ꯇꯥꯔꯒ ꯁꯥꯎꯅꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯗꯨꯅ ꯂꯩꯕ ꯁꯥꯏ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯋꯥꯕ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯖꯥꯠꯅꯤ ꯍꯥꯏꯅꯗꯨꯅ ꯂꯩ ꯑꯁꯣꯝꯗꯅ ꯅꯥꯇꯣꯟ ꯇꯨꯝ ꯑꯗꯨ ꯊꯦꯡꯒꯨ ꯂꯝꯕꯨꯕꯒꯤ ꯕꯣꯔꯗꯒꯤ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯍꯥꯏꯈꯤꯕꯒ ꯃꯥꯒꯤ ꯃꯕꯣꯛꯇ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯇꯝꯈꯤꯕꯒꯅ ꯀꯩ ꯑꯗꯨꯅ ꯃꯥꯕꯨ ꯎꯕꯗ ꯀꯤꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯥꯛꯄꯤꯔꯤꯕ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯏꯟꯖꯒꯦ ꯏꯕꯨꯡꯉꯣꯒꯤ ꯅꯅꯥꯏ ꯑꯣꯏꯖꯒꯦ ꯍꯥꯏꯔꯛꯈꯤ ꯀꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯥꯇꯣꯟ ꯇꯨꯝ ꯀꯣꯟꯖꯦꯡꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯕꯗꯤ ꯑꯩꯕꯨ ꯅꯊꯛꯇ ꯇꯣꯡꯍꯟꯗꯨꯅ ꯄꯨꯔꯣ ꯑꯗꯨꯒ ꯅꯅꯥ ꯑꯅꯤꯗꯨ ꯑꯩꯅ ꯄꯥꯏꯗꯨꯅ ꯅꯊꯛꯇ ꯇꯣꯡꯂꯒꯦ ꯍꯥꯏꯔꯛꯈꯤ ꯀꯩ ꯑꯗꯨꯅ ꯌꯥꯔꯗꯨꯅ ꯇꯣꯡꯈꯠꯄꯤꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯩꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯃꯅꯥ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯆꯠꯂꯨ ꯅꯪꯒꯤ ꯅꯔꯥꯟꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩ ꯑꯗꯨꯗ ꯇꯣꯡꯂꯗꯨꯅ ꯂꯥꯛꯄꯗꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯔꯒ ꯌꯥꯝꯅ ꯉꯛꯅ ꯀꯤꯕꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯈꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯇꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯕ ꯇꯥꯔꯦ ꯀꯩ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯥꯎꯔꯛꯈꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯀꯩ ꯑꯗꯨ ꯄꯨꯁꯤꯜꯂꯛꯂꯒꯅꯨ ꯅꯪꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯀꯩ ꯇꯣꯡꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ
ꯀꯩ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯃꯈꯨꯠꯁꯤꯡ ꯑꯗꯨꯅ ꯁꯤꯠ ꯁꯤꯠ ꯅꯥꯟꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ ꯑꯁꯤꯗꯔ ꯑꯍꯨꯝ ꯁꯨꯍꯧꯗ꯭ꯔꯕ꯭ꯔꯥ? ꯂꯩꯍꯧꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯇꯣꯡꯅꯕ ꯑꯃꯃꯝ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯥꯇꯣꯟ ꯇꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯇꯥꯎꯁꯥ, ꯉꯁꯤꯒꯤꯗꯤ ꯑꯁꯤꯃꯠꯇ ꯂꯩꯔꯝꯃꯤ, ꯍꯌꯦꯡꯃꯨꯛ ꯅꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯔꯛꯀꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯡꯅꯕꯗꯨ ꯃꯤꯌꯥꯝꯗꯨꯅ ꯇꯥꯔꯒ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯥꯇꯣꯟ ꯇꯨꯝꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯛꯈꯤ, ꯃꯌꯥꯝꯅ ꯀꯩ ꯑꯁꯤ ꯐꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯐꯥꯖꯔꯨꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯄꯥꯝꯕꯤꯔꯤꯕꯒꯦ? ꯃꯥꯕꯨ ꯄꯥꯝꯕꯤꯕ ꯌꯥꯎꯕꯤꯔꯕꯗꯤ ꯂꯧꯕꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯤꯔꯗꯨꯅ, ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯃꯥꯕꯨ ꯄꯥꯝꯕ ꯌꯥꯎꯗꯦ, ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯨꯟꯒꯤ ꯁꯥ ꯁꯟ ꯄꯨꯝꯅꯃꯛꯁꯤꯗꯤ ꯆꯥꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯃꯤꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯩ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯥꯒꯤꯅ ꯊ꯭ꯋꯥꯏ ꯑꯩꯅ ꯀꯜꯂꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯃꯤꯌꯥꯝ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯁꯥ ꯁꯟ ꯁꯣꯛꯄ ꯌꯥꯗꯦ, ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯣꯡꯕ ꯅꯔꯛꯇ ꯂꯩꯈ꯭ꯔꯣ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯧꯔꯛꯄꯗ ꯇꯥꯕ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯨꯅꯃꯛ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯩ ꯑꯗꯨꯅ ꯃꯕꯨꯡꯉꯣꯅꯤ ꯍꯥꯏꯅ ꯈꯟꯖꯔꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯐꯕ ꯃꯤꯅꯤ ꯈꯟꯅꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯉꯥꯛꯇꯅꯤ ꯈꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯄꯨꯟꯅ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯂꯦ꯫ ꯏꯇꯥꯎꯁꯥ, ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯨꯟ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏ, ꯑꯗꯨꯅ ꯂꯝ ꯀꯣꯏꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯈꯪꯕ ꯌꯥꯕ ꯒ꯭ꯌꯥꯟ ꯇꯥꯟꯁꯤꯜꯂꯨꯔꯁꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯅꯔꯗꯨꯅ ꯅꯣꯡꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯅꯝꯕꯣ ꯊꯥꯕꯣ ꯑꯃꯃꯝ ꯄꯨꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯡꯐꯩꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯈꯨꯡꯒꯪ ꯑꯃ ꯌꯧꯔꯕꯗ ꯍꯅꯨꯕ ꯑꯃꯒ ꯍꯅꯨꯕꯤ ꯑꯃꯒ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯍꯟ ꯑꯅꯤꯗꯨꯗ, ꯏꯄꯨ ꯏꯕꯦꯟ, ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯁꯤ ꯑꯁꯤꯃꯇꯗꯤ ꯂꯦꯛꯆꯈꯤꯒꯦ ꯍꯥꯏꯔꯕꯗ ꯑꯍꯟ ꯑꯅꯤꯗꯨꯅ ꯌꯥꯕꯤꯔꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯛꯄ ꯇꯥꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯇꯣꯉꯥꯟꯅ ꯃꯈꯣꯏꯅ ꯊꯣꯡꯗꯨꯅ ꯆꯥꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯒ ꯃꯩ ꯍꯧꯒꯠꯄꯒꯤ ꯃꯍꯨꯠꯇ ꯃꯈꯨꯕꯥꯛꯇꯨ ꯑꯍꯨꯝꯂꯛꯇꯪ ꯄꯣꯞ ꯄꯣꯞ ꯐꯨꯕꯗ ꯆꯥꯛꯈꯨꯝꯒꯤ ꯃꯩꯗꯨ ꯍꯧꯔꯛꯇꯨꯅ ꯆꯥꯛꯇꯨ ꯊꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯆꯥꯛꯇꯨ ꯊꯣꯡꯕ ꯆꯪꯈꯤꯕꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯤꯗꯣꯛꯂꯒ ꯍꯅꯨꯕꯕꯨ ꯄꯤꯖꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯄꯨ ꯏꯕꯦꯟ, ꯅꯁꯨ ꯑꯩꯈꯣꯏꯕꯨ ꯏꯄꯨ ꯏꯕꯦꯟꯅ ꯈꯪꯕꯤꯔꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯍꯩꯅꯕ ꯇꯥꯛꯄꯤꯌꯨ꯫ ꯃꯗꯨꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯣꯏꯔꯤꯕꯤ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯍꯨꯝꯃꯛꯅ ꯈꯪꯒꯗꯕꯗꯤ ꯍꯧꯔꯛꯐꯝ ꯀꯥꯎꯔꯣꯏꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯥꯎꯗ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯋꯥꯕ ꯇꯥꯔꯕꯁꯨ ꯅꯈꯣꯏ ꯑꯋꯥꯕ ꯀꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯇꯥꯛꯀꯗꯕ ꯂꯩꯋꯥꯅꯤ ꯍꯥꯏꯔꯒ ꯁꯦ ꯁꯦ ꯈꯪꯖꯔꯣ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯩ ꯍꯧꯒꯠꯄꯒꯤ ꯃꯟꯇ꯭ꯔ ꯑꯗꯨꯃ ꯃꯈꯣꯏ ꯑꯍꯨꯝꯗ ꯇꯝꯕꯤꯔꯦ꯫ ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯟ, ꯍꯧꯒꯠꯄꯒꯤꯗꯤ ꯇꯝꯕꯤꯔꯦ, ꯑꯗꯨꯒ ꯃꯨꯊꯠꯄꯒꯤꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯊꯨꯅ ꯅꯩ ꯍꯩꯒꯗꯧꯔꯤ, ꯋꯥꯔꯤ ꯇꯥꯕ ꯍꯩꯔꯦ, ꯁꯦ ꯁꯦ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯃꯩꯗꯨ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯕꯤꯔꯦ꯫ ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯟꯅ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯀꯥꯎꯊꯣꯛꯄꯗ ꯀꯔꯤ ꯐꯠꯇꯕ ꯂꯩꯕꯒꯦ? ꯋꯥꯔꯤ ꯑꯣꯏꯅ ꯑꯃꯇꯪ ꯂꯤꯕꯤꯗꯨꯅ ꯇꯥꯍꯟꯕꯤꯌꯨ, ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯔꯒ ꯀꯥꯎꯗꯅꯕ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯗꯨꯅ, ꯅꯨꯡꯁꯤꯗ, ꯋꯥꯔꯤ ꯇꯥꯕ ꯍꯩꯔꯦ, ꯅꯈꯣꯏꯅ ꯈꯪꯅꯕ ꯑꯔꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯒꯦ ꯇꯥꯔꯣ꯫ ꯃꯃꯥꯡꯉꯩꯗ ꯅꯈꯣꯏꯒꯨꯝꯕ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕꯣꯏꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯊꯥꯡ ꯇꯥ ꯌꯥꯝꯅ ꯍꯩꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯅ ꯏꯁꯤꯡ ꯈꯔꯗꯤ ꯂꯩꯕ,
ꯉꯥꯁꯨ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯎꯔꯣꯛ ꯑꯉꯧꯕ ꯑꯆꯧꯕ ꯑꯃꯅ ꯉꯥ ꯑꯃ ꯐꯥꯔꯒ ꯍꯨꯡꯒꯠꯂꯒ ꯃꯆꯤꯟ ꯃꯌꯥꯅ ꯇꯥꯔꯛꯂꯤꯕ ꯉꯥ ꯑꯗꯨꯕꯨ ꯑꯣꯛꯇꯨꯅ ꯌꯣꯠꯁꯤꯜꯂꯤ꯫ ꯃꯗꯨ ꯎꯔꯒ ꯃꯍꯥꯛ ꯉꯥ ꯐꯥꯕꯗꯨ ꯇꯣꯛꯂꯒ ꯎꯔꯣꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯎꯔꯣꯛ ꯑꯗꯨꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯍꯨꯡꯒꯠꯂꯒ ꯃꯆꯤꯟ ꯑꯗꯨ ꯀꯥꯊꯣꯛꯇꯨꯅ ꯑꯣꯛꯇꯨꯅ ꯆꯥꯏ꯫ ꯃꯍꯥꯛꯅ ꯍꯟꯅ ꯎꯔꯕꯗ ꯅꯤꯄꯥ ꯑꯁꯤꯅ ꯈꯜꯂꯤ, ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯅ ꯆꯩ ꯑꯍꯨꯝꯅ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝꯒꯤ ꯃꯑꯣꯡ ꯁꯥꯔꯒ ꯑꯩꯒꯤ ꯀꯔꯥꯡꯗ ꯇꯥꯍꯟꯕ ꯉꯝꯂꯕꯗꯤ ꯃꯤꯅ ꯍꯩꯈ꯭ꯔꯦꯗ ꯍꯥꯏꯅꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯩꯅ ꯃꯥꯅ ꯅꯤꯡꯂꯤꯕ ꯑꯗꯨ ꯁꯥꯔꯒ ꯃꯗꯨꯕꯨ ꯆꯩ ꯑꯃꯅ ꯊꯤꯡꯒꯠꯇꯨꯅ ꯃꯥꯒꯤ ꯀꯔꯥꯡ ꯃꯄꯥ ꯇꯥꯅꯕ ꯍꯣꯠꯅꯗꯨꯅ ꯊꯥꯗꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯣꯠꯅꯔꯛꯄꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯩꯔꯦ꯫ ꯆꯩꯒꯤ ꯃꯍꯨꯠꯇ ꯌꯣꯠ ꯇꯥ ꯃꯆꯤꯟ ꯑꯍꯨꯝꯅ ꯁꯥꯔꯗꯨꯅ ꯊꯤꯡꯒꯠꯂꯒ ꯊꯥꯗꯗꯨꯅ ꯃꯀ꯭ꯔꯥꯡꯗ ꯁꯣꯛꯍꯟꯗꯅ ꯍꯤꯞꯊꯔꯒ ꯇꯥꯍꯟꯕ ꯉꯝꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯍꯣꯠꯅꯔꯛꯄꯗ ꯇꯥ ꯊꯥꯗꯗꯨꯅ ꯃꯀ꯭ꯔꯥꯡꯗ ꯁꯣꯛꯍꯟꯗꯅ ꯇꯥꯍꯟꯕꯁꯤ ꯃꯥꯒꯨꯝꯅ ꯍꯩꯕ ꯃꯤ ꯌꯥꯎꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯣꯛꯇꯨꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯇꯧꯗꯨꯅ ꯎꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯇꯥ ꯊꯥꯗꯕꯒꯤ ꯀꯨꯝꯍꯩ ꯇꯧꯕ ꯑꯃꯗ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯈꯔꯅ ꯃꯉꯣꯟꯗ ꯍꯪꯂꯛꯈꯤ, ꯑꯣꯖꯥ, ꯇꯥ ꯊꯥꯗꯕꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯀꯔꯝꯕ ꯑꯣꯖꯥꯗꯒꯤ ꯇꯝꯕꯤꯔꯛꯄꯒꯦ? ꯑꯣꯖꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯩꯔꯝꯒꯅꯤ, ꯃꯃꯤꯡ ꯑꯃꯁꯨꯡ ꯃꯁꯛ ꯈꯪꯖꯅꯤꯡꯈ꯭ꯔꯦꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯅ ꯇꯝꯈꯤꯕ ꯑꯣꯖꯥꯗꯤ ꯅꯣꯡꯃ ꯃꯥꯅ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯎꯔꯣꯛ ꯑꯃꯅ ꯉꯥꯕꯨ ꯐꯥꯔꯒ ꯍꯨꯡꯒꯠꯂꯒ ꯃꯌꯥ ꯃꯆꯤꯟ ꯑꯗꯨꯅ ꯀꯥꯊꯣꯛꯂꯒ ꯉꯥ ꯑꯗꯨꯕꯨ ꯑꯣꯛꯂꯒ ꯌꯣꯠꯁꯤꯟꯗꯨꯅ ꯆꯥꯕ ꯑꯗꯨꯕꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯇꯝꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯎꯔꯣꯛꯅ ꯃꯥꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯃꯥꯅ ꯏꯀꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯗꯒꯤ ꯃꯥꯅ ꯃꯊꯟꯇ ꯍꯣꯠꯅꯖꯕꯗꯒꯤ ꯑꯣꯏꯔꯛꯄꯅꯤ, ꯑꯣꯖꯥ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥ ꯊꯥꯗꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯇꯧꯕꯗ ꯊꯥꯗꯔꯛꯏꯕ ꯇꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯂꯦꯡꯗꯨꯅ ꯀꯨꯝꯍꯩ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯏꯁꯨꯁꯥ, ꯅꯈꯣꯏꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯑꯣꯖꯥ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥꯗꯤ ꯎꯔꯣꯛꯅꯤ ꯍꯥꯏꯅ ꯏꯀꯥꯏꯗꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯔꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯇꯥ ꯊꯥꯗꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯕꯗ ꯍꯅꯨꯕ ꯍꯅꯨꯕꯤꯅ, ꯏꯁꯨꯁꯥ, ꯅꯈꯣꯏ ꯇꯨꯝꯕ ꯊꯦꯡꯂꯦ, ꯇꯨꯝꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯇꯨꯝꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯕꯗꯒꯤ ꯅꯣꯡꯃ ꯑꯗꯨꯃꯁꯨ ꯂꯩꯔꯁꯤ ꯈꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯅꯨꯕꯤꯅ ꯃꯩ ꯍꯧꯅꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯆꯥꯡ ꯌꯦꯡꯂꯁꯤ ꯈꯟꯅꯗꯨꯅ ꯍꯅꯨꯕꯤꯕꯨ ꯅꯤꯡꯁꯤꯡꯖꯔꯒ ꯍꯅꯨꯕꯤꯅ ꯇꯥꯛꯄ ꯂꯥꯏꯋꯥ ꯑꯗꯨ ꯁꯣꯟꯕꯗ ꯃꯩ ꯃꯊꯟꯇ ꯆꯥꯛꯈꯠꯂꯛꯂꯦ꯫ ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯍꯅꯨꯕꯤꯒꯤ ꯂꯥꯏꯋꯥꯅ ꯃꯩ ꯃꯨꯠꯊꯠꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯄꯨꯛꯅꯤꯡꯁꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯍꯅꯨꯕ ꯌꯦꯡꯂꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯉꯁꯤꯗꯤ ꯏꯄꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯕꯦꯟꯅ ꯇꯥꯛꯄꯤꯕꯒꯨꯝ ꯑꯩꯈꯣꯏꯗ ꯏꯄꯨꯅ ꯇꯥꯛꯄꯤꯌꯨ꯫ ꯍꯅꯨꯕꯅ ꯍꯥꯏꯔꯛꯈꯤ, ꯏꯁꯨꯁꯥ, ꯏꯄꯨꯅ ꯏꯁꯨꯁꯤꯡꯗ ꯇꯥꯛꯀꯗꯕꯗꯤ ꯀꯔꯤ ꯇꯥꯛꯀꯅꯤ? ꯑꯗꯨꯕꯨ ꯏꯄꯨꯅ ꯈꯪꯕ ꯑꯃ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯒꯦ, ꯇꯥꯔꯣ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯃꯄꯨ ꯑꯃꯒꯤ ꯃꯈꯥꯗ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯒꯗꯧꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯂꯥꯡꯕꯟ ꯎꯆꯤꯈꯣꯏ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯒꯦ꯫ ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯐꯛꯂꯥꯡꯗ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯨꯝ ꯁꯥꯕꯁꯤ ꯂꯩꯈꯣꯝ ꯈꯔ ꯄꯨꯁꯤꯜꯂꯒ ꯃꯥꯅ ꯁꯥꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯤꯟꯅ ꯂꯩꯈꯣꯝ ꯑꯗꯨ ꯈꯔ ꯄꯨꯁꯤꯜꯂꯛꯇꯨꯅ ꯋꯥꯅ ꯁꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯍꯨꯝ ꯃꯀꯣꯟꯗꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯗ ꯃꯥꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯕ ꯃꯈꯨꯟ ꯑꯃꯗꯤ ꯄꯥꯜꯂꯤ꯫ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯖꯤꯕ ꯄꯥꯟꯕ ꯇꯤꯟ ꯃꯆꯥ ꯑꯃ ꯃꯥꯅ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒ ꯃꯊꯣꯡ ꯑꯗꯨ ꯐꯨꯟꯖꯤꯜꯂꯤ꯫
Madu loirabada manungda mana hapkhriba apikpa jibadubu magi macha usi khoi oinanaba mapu magi mingkhei oina hungkar shabdada ngangduna magi makon adugi manakta kanna ngangduna lei. Asomna mana soihandana ngangliba shabdaduna magi makonda hapsankhriba jibadu nongma nongmagi mapung phaba ngamlaktuna mapung pharaba matamda makon adu sekhairaktuna magumna usi khoi oina paitholai. Nakhoi ahumna khangadabadi usi khoina masa chaudriba phawba ngangduna sonkhiba shabda hungkara si khangjaro haiduna hanuba aduna takpire. Masina kanagumba ama pangthawan thabada usi khoige hungkar shabdana sonduna kamgadabani adu oirabadi soidana pangthawan tharibadu pharakani haiduna makhal kayagi afaba kanglon mahi kaya marum tambirabada hanubaduna amu hairakhi. Nakhoi ahumbu kari amuk mathang chathagadaba leiribage. Makhoi ahumna ipu aikhoi ahum asi langphai chatuna khangningba hei singyan khangjanaba yum thadoktuna lakjaribani. Maduda hanubaduna ibungo khoi nipa oibai khoigidi naha oiringaida mapung phana gyan lausing tansel haugadabani. Nakhoina khaliba wafam adu yamna afaba wakhalni hairakhi. Masigi mathangda makhoi ahumdu hanuba hanubi anibu khurumjaraga mathang mathang leibak khara chatcharukhige haiduna chatkhi. Handaki hanuba hanubi ani asidi nahan konjeng kaubani pasina naha oiringaida miyamna mananganda asakpa maitan haptuna chalhankhiba thengu aduna magi manai singa si lambida kudong thiba thengnaragani khanbadagi magna hanuba hanubi onduna makhoida pauktak pinaba leirambani. Makhoi ahumdu asum asum salakpada lamlong ahum phangba ama thengnare. Mafam aduda makhoi sak thongduna chaminare aduga asumna khannarakhi. Itau sha aikhoi karamba lambida sasi hairibano haina konjengna hanglakpada matau ani aduna amana itau aidi nongsup thangba lambi asida chatningi hairakhi. Matau amana itau aidi nongpok thangba lambi asida chatpana phagadra khali aduna masida chatningi hairakhi. Matau anidu mot manadre maduda konjengna hairakhi. Phare itau anina nangna pamba lambida chatpiro aduga aina itau anina pambidaba mayai lambi asida chatlage. Taibang mi singna mayai lambi asidi singum lambini hainai aduna aina masida laibak yenglage hairakhi. Adu oirabadi aikhoi ahum amu thengnanabadi karam taushige hairakhi. Maduda amana phare itau aikhoi ahumna mafam asida u pambi ahum khak magi magi thanarasi. Aikhoi ahumna thinarakpada mana thariba using aduna kangdaduna leirabadi aikhoi sinadri haiba khangnasi aduga kangba thoglabadi kanglibu u adugi mapudu sire haiba khangnasi hainaraga u amamam thanaramlaga makhoi ahum chatnakhre. Makhoi ahumdu mana pamba lambi tuda chatnakhre. Kok phaina chatkhriba lambi asida hingsabi ama leiboire. Mana khungang sing adugi sa san sing saduna ahangba lambida chatpa naitum taba mi phaduna chaba horakle. Asumna leirakpa asida mi punamangna mi mangba sa san mangba asida singnaba phaunarakuna yamna section leinakhibana hingsabi asi chaba thakpa phanglaktre. Mak yamna waraduna kari karam tawraga chaba phangadagi haina khalakle. Asumna munna khallaba matungda nongma masak matau phajakhrabi mawama macha ngang ama poraduna lambida chatpa ui. Mahakna nupi asigi matung induna masak uhandana nupi adugi mayumda laklamni. Mahakna tanja yengduna nupi aduna kari seli kari illi mana kari pami magini pana kari pami kari chatli haiba khudingmak mana loina masak uhandana yengduna khangdoklami. Madugi matungda nupi aduna irujaba chatkringaida mana sakhumda changduna sak thongkatpa horakle.
ꯃꯍꯥꯛ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯃꯆꯥꯗꯨꯒ ꯂꯣꯏꯅꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯏꯆꯥ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯗꯨꯅ ꯍꯔꯥꯎꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯃꯁꯛꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯏꯆꯥ ꯑꯁꯤ ꯐꯥꯎꯕꯅ ꯃꯃꯥ ꯑꯩꯕꯨ ꯈꯪꯗꯗꯨꯅ ꯃꯉꯣꯟꯗ ꯏꯃꯥ ꯏꯃꯥ ꯀꯧꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯊꯪꯅꯕꯁꯤꯡ ꯇꯥꯛꯇꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯂꯥꯛꯂꯤꯕ ꯄꯨꯝꯅꯃꯛꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯀꯤꯕ ꯐꯥꯎꯔꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥ ꯁꯟ ꯃꯥꯡꯕ ꯑꯃꯗꯤ ꯃꯤ ꯑꯃꯠꯇ ꯆꯠꯈꯤꯕꯗ ꯍꯟꯖꯤꯜꯂꯛꯇꯕ ꯄꯨꯝꯅꯃꯛꯁꯤ ꯉꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯨꯄꯤꯅ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨ ꯈꯪꯕ ꯉꯝꯒꯅꯤ ꯈꯟꯅꯗꯨꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯇꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯝꯁꯤ꯫ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯊꯥꯖꯤꯜꯂꯒꯨꯝꯁꯤ ꯈꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯅꯤꯄꯥ ꯑꯗꯨ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯅꯤꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯉꯛꯄꯒꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯏꯆꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯏꯆꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯇꯧꯉꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯄꯥ ꯑꯗꯨꯗ ꯇꯝꯃꯤ꯫ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ, ꯀꯨꯆꯨ ꯀꯨꯃꯦꯟ ꯆꯞ ꯃꯥꯟꯅꯕ, ꯃꯤꯑꯣꯏ ꯃꯤꯇꯧꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯛꯈꯤ, ꯇꯥꯕꯤꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯏꯆꯥ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯅ, ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯨꯅ ꯆꯠꯄꯤꯈꯤꯒꯅꯨ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯏꯊꯟꯇ ꯃꯈꯣꯏ ꯑꯅꯤꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯩꯍꯥꯛ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯑꯁꯦꯡꯕ ꯈꯪꯅꯕ ꯇꯧꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯅꯤꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ, ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯗꯨꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯣꯛꯂꯤꯕ ꯑꯁꯤꯗ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯕ ꯇꯧꯍꯧꯔꯁꯤ ꯈꯟꯅꯗꯨꯅ ꯃꯤꯌꯥꯝꯗꯨ ꯌꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯪꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯞꯄꯗ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕꯗ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯖꯕ ꯀꯞꯆꯕ ꯄꯨꯝꯅꯃꯛ ꯊꯣꯏꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ kaya ꯌꯦꯡꯍꯜꯂꯕꯁꯨ ꯊꯣꯏꯅ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯛꯐꯥꯏ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯅꯥꯝꯕꯣ ꯃꯆꯥ ꯑꯃ ꯄꯨꯔꯗꯨꯅ ꯃꯥꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯆꯠꯇꯦ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯈꯨꯟ ꯑꯁꯤꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯔꯤ ꯃꯑꯣꯡꯅꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ? ꯃꯤ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯁꯤꯕꯨ? ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯛꯂꯦ, ꯆꯥꯗꯕꯁꯨ ꯆꯔꯥ ꯑꯅꯤ ꯁꯨꯔꯛꯂꯦ꯫ ꯀꯔꯝ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯋꯥꯅ ꯂꯥꯛꯄꯗ ꯃꯤ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗꯤ ꯃꯥꯒꯤ ꯌꯨꯝꯗꯤ ꯂꯩꯔꯒ ꯆꯥꯕ ꯊꯛꯄꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯗꯨꯅ ꯂꯝꯕꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔꯅ ꯍꯥꯏꯔꯛꯈꯤ, ꯂꯝꯕꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯂꯪꯐꯩ ꯆꯠꯄ ꯑꯣꯏꯕ ꯇꯥꯏ꯫ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯈꯪ ꯑꯍꯩ ꯂꯩꯕ꯭ꯔꯥ ꯍꯪꯁꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯆꯨꯝꯃꯤ ꯈꯟꯅꯗꯨꯅ ꯅꯤꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ
ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯕꯗ ꯀꯣꯛꯐꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛ ꯉꯔꯥꯡꯗꯒꯤ ꯆꯥꯔꯛꯇꯕꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯕꯨ ꯆꯥꯛ ꯈꯔꯗꯪ ꯍꯥꯟꯅ ꯄꯤꯖꯈꯣ, ꯑꯗꯨꯒ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨꯅ ꯊꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯥꯡꯖꯗꯨꯅ ꯃꯥꯕꯨ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯀꯣꯛꯐꯥꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯜꯂꯦ꯫ ꯀꯣꯛꯐꯥꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ? ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯂꯥꯡꯐꯩ ꯆꯠꯄ ꯑꯣꯖꯥ, ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯕꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯏꯆꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯞꯂꯛꯏ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯣꯖꯥ, ꯑꯩꯗꯤ ꯌꯦꯟꯁꯥꯡ ꯍꯥꯎꯇꯕꯒꯤ ꯋꯥꯅꯤ, ꯆꯥꯛꯇꯤ ꯆꯥꯕ ꯌꯥꯔꯤ꯫ ꯑꯗꯨꯕꯨ ꯇꯧꯉꯝꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯁꯨ ꯏꯆꯥ ꯑꯁꯤꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯊꯋꯥꯏꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯛꯐꯥꯏꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯦꯡꯕꯁꯨ ꯁꯦꯡꯗꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯕꯨ ꯃꯁꯛ ꯈꯪꯍꯟꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯛꯇꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯍꯧꯔꯔꯣꯏ, ꯑꯗꯨꯅꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯡ ꯑꯃꯠꯇꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯆꯥꯛꯂꯨꯛ ꯃꯔꯤꯈꯛ ꯐꯖꯅ ꯁꯦꯝꯃꯨ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯆꯥꯛ ꯐꯖꯅ ꯃꯄꯨꯛ ꯊꯟꯅ ꯄꯤꯖꯔꯒ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯆꯥꯛꯂꯨꯛ ꯑꯅꯤꯅ ꯌꯦꯟꯁꯥꯡꯗꯨ ꯃꯦꯂꯥꯃꯦꯁ ꯑꯣꯏꯍꯜꯂꯨ, ꯑꯗꯨꯒ ꯆꯥꯛꯂꯨꯛ ꯑꯅꯤꯅ ꯌꯦꯟꯁꯥꯡꯗꯨ ꯁꯥ ꯉꯥ ꯑꯣꯏꯍꯜꯂꯨ꯫ ꯐꯖꯅ ꯊꯣꯡꯂꯒ ꯃꯕꯨꯛ ꯊꯜꯂꯕ ꯀꯥꯟꯗ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯃꯤꯗꯤ ꯃꯕꯨꯛ ꯂꯥꯝꯂꯕꯗꯤ ꯁꯥꯎꯅꯤꯡꯕꯅꯤ, ꯃꯗꯨ ꯆꯥꯗ꯭ꯔꯕꯗꯤ ꯆꯥꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯥꯡꯕꯅꯤ ꯈꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯐꯖꯅ ꯂꯥꯡꯂꯦ꯫ ꯑꯗꯨꯒ ꯆꯥꯛꯂꯨꯛ ꯑꯅꯤ ꯑꯅꯤ, ꯁꯥ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃꯒ ꯃꯦꯂꯥꯃꯦꯁ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃꯒ ꯄꯨꯟꯅ ꯆꯥꯛꯂꯨꯛ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯔꯣ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯥ ꯉꯥ ꯊꯣꯡꯕ ꯑꯗꯨ ꯎꯕꯗ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯇꯥꯔꯦ꯫ ꯃꯍꯥꯛ ꯆꯥꯛ ꯆꯥꯕ ꯍꯧꯕꯗꯒꯤ ꯁꯥ ꯊꯣꯡꯕꯗꯨ ꯍꯥꯟꯅ ꯂꯧꯔꯒ ꯆꯥꯔꯦ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯨꯇꯪ ꯆꯥꯔꯒ ꯇꯣꯛꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯈ꯭ꯔꯤꯕ ꯁꯥ ꯉꯥ ꯊꯣꯡꯕꯗꯨ ꯂꯧꯁꯤꯜꯂꯒ ꯆꯥꯊꯣꯛꯂꯦ꯫ ꯃꯥꯅ ꯑꯣꯛꯇꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯣꯛꯐꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯑꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯖꯔꯣ꯫ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯤꯕ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤꯅ ꯍꯔꯥꯎꯏ꯫ ꯃꯗꯨꯗ ꯁꯥ ꯊꯣꯡꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯅꯨꯄꯤꯁꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯦ꯫ ꯆꯥꯛꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯤꯅꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯋꯥꯍꯟꯕꯗꯒꯤ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯣꯖꯥ ꯑꯁꯤ ꯂꯥꯛꯄꯤꯗꯨꯅ ꯑꯩꯕꯨ ꯏꯄꯨꯛ ꯊꯟꯅ ꯄꯤꯖꯕꯤꯔꯦ, ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯒ ꯆꯥꯛ ꯑꯗꯨ ꯐꯖꯅ ꯆꯥꯔꯦ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯅꯤꯄꯥ, ꯑꯩꯗꯤ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯌꯦꯠꯄꯗꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯕꯅꯤꯅ ꯑꯩꯍꯥꯛ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯒꯦ꯫ ꯅꯍꯥꯛꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯁꯤ ꯆꯪꯂꯛꯀꯅꯤ, ꯈꯔ ꯁꯪꯉꯨ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯗ ꯀꯣꯛꯐꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯃꯩ ꯍꯧꯒꯠꯂꯨ, ꯑꯗꯨꯒ ꯌꯣꯠꯆꯩ ꯑꯇꯨꯝꯕ 3 ꯃꯩꯗ ꯉꯥꯡꯅꯕ ꯏꯎ꯫ ꯃꯍꯥꯛꯅ ꯐꯖꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯔꯛꯀꯅꯤ, ꯁꯥꯡꯗꯣꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯅꯤꯄꯥ 3ꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯇꯤꯡꯊꯣꯔꯛꯂꯤꯕ ꯃꯔꯩ ꯑꯗꯨꯗ ꯌꯣꯠꯆꯩ ꯑꯗꯨ ꯐꯥꯎꯅꯕ ꯊꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯑꯅꯤ ꯑꯃꯅ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯊꯤꯟꯒꯗꯧꯕꯅꯤ꯫ ꯃꯗꯨ ꯃꯇꯝ ꯑꯃꯠꯇꯗ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯔꯕ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯈꯣꯏ ꯅꯤꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯤꯞꯇꯨꯅ, ꯇꯨꯝꯃꯨ, ꯑꯩꯅ ꯁꯪꯕꯤꯒꯦ, ꯐꯠꯇꯕ ꯅꯨꯄꯤ ꯑꯁꯤ ꯆꯪꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯃꯈꯨꯠꯅ ꯁꯤꯠ ꯅꯥꯟꯊꯣꯛꯄꯤꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯈ꯭ꯔꯤꯕ ꯆꯥꯛꯌꯥꯝ ꯑꯗꯨꯒꯤ ꯃꯍꯩꯅ ꯇꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯇꯨꯝꯊꯔꯛꯄ ꯃꯇꯝꯗ ꯀꯣꯛꯐꯥꯏꯅ ꯍꯥꯏꯕꯒꯨꯝꯗꯅ
marai adu sangna tingthorakle madu ubada sangliba magi nipa adu kirakle magi ingit ki matungina nipa homna maida iglaba yosai atumba amamam pairaga thuna sangsilaktuna matam amatada marai amasung mamit anida namle marai aduri asaba yosai aduna lengduna thamle mamit anidusu asaba yosai aduna nambada hingsabidu khangduna launa khongna mafam khangdana ona thoina lauduna laimai thakta onduna leire makoi nipa maridu mapanda sen thorakle makoina sen khibagi saungi matungina mahaksu makuna mama aduna mapanda thorakle maki murti angapki masa oikhre ma khangpam khangdana ona thoina ngahak khanglam laga mathwai thakre hingsabidu sirabada delliba khungangi praja sing punamaktu haraunare aduga hanagi asingba nupi aduna pen khraduna sangsilaktuna kokphagi bakhong koladuna ojana nanayaibu amu hana pokpire nagdi aigi ipa gumbani haijaraga hengna kapladuna masabusu yengjaraga kausinduna khurumjau takpire maduda magini pa amadi masani na sangsilaktuna khurumjare makoigi matawadu uraga punaduda lairiba tiliba mipung khudingmak kokphaida khurumjaki makoi mayamna magi mafamda haijarakhi lakpiriba ojana hakti laigi masakni aduna nahangna khunna sida lairiba aikhoigi isa nupi leisabi sing asigi manungdagi ibungona apamba amatang khanbiu ibungona aikhoigi khunna sigi ningthau oibiro amung hana chatpi kharganu haijarakhi mayamgi wadu targa kokphaina mayam adugi mafamda haijarakhi denbiriba ipa ipan ima iben marup mapija khudimangna aibu nungsibiu aidi mafam asida leithokpa yadi aikoi marup ahom ihai sing khara tamlusi haina duna langminakhibani aikoina sum lakpada lambi lamlong ahum phangba ma thengnare maduda aikoi ahomna apamba lambi khanaduna mana pamba lambi da sanakhi aina nongsup thangba lambi asi pamladuna lakpani aduna aina mafam asida yum panduna leithoklabadi makhoiga haina khiba wafam du kaiba tare aikoi ahumna chatpa yaba chatlaba tamningba ihai tamluraga halakpa matamda aikoina kaina khiba lamlong ahum phangba duda unasi haina duna mafam aduda aigi u pambi amamam thanarami karigumba aikoina khudong thiba thokpa tarabasu u pambi sing asina sakhi oina si haina duna langna khibani karigumba u pambi na siba thoklabadi u adugi mapu adu sire haina khangna gadoribani aduga u pambi na phajana haurabadi mapu adu nungaina leiri haina khangna gadoribani wa adu taraba matungda mayam aduna haijarakhi adu oirabadi thoina kaiba leiti aikhoigi khungi leisa sing asigi manungdagi ibungona pambiba isa ama khanbiduna luhongbiraga khulakpa oiduna leibidaba yadre aikhoi mayam asigi wayan pathap tawbiduna nungaina kari amata suduna leibiu ibungogi sana thagnabagi polam punamak aikhoi khunna pijagani awat pamata lehenjaroi haiduna leiriba khunjagi ahan naha punamangna khurumduna haijarabada mahak nanthokpa ngamdre maduda khongang aduda leiriba leisabising aduna mabu khanbirabadi phakranida khanjaduna magi leijaba fijon senaraduna punna tenduna leinakhi kokphaidu hojiti tawpham khangdaduna mangna mayamduna haijaribadu yaba takhi denduna leiriba leisabising adugi manungdagi magi nupi khanba tarabada mahangna imung amada changladuna fataba segaiba phi ngakta sesele masa punamak thauga hamuka yansenduna tolaga taisillaga segaiba phi amana koet yelaga laisa mayamna leiba mafam aduda changlakle magu ubada tiliba laisa sing aduna kadaidagi ngaubano hainaduna masidabu phana haiba mi oirabasu leijaba ngamjaroi pamjadi haiduna phuk hagunaduna sanakhi asumna mathang chatkhibana laihoribi sing adugi marakta
ꯅꯨꯔꯥ ꯂꯩꯃ ꯀꯧꯕꯤ ꯑꯃꯗꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯊꯝꯂꯤꯕ ꯂꯩ ꯄꯔꯦꯡ ꯑꯅꯤꯈꯛ ꯂꯧꯈꯠꯂꯒ ꯀꯣꯛꯐꯥꯏꯒꯤ ꯉꯛꯁꯝꯗ ꯂꯩ ꯄꯔꯦꯡ ꯑꯅꯤꯗꯨ ꯍꯨꯛꯈ꯭ꯔꯦ꯫ ꯀꯣꯛꯐꯥꯏ ꯑꯗꯨꯅꯁꯨ ꯅꯨꯔꯥ ꯂꯩꯃꯒꯤ ꯉꯛꯁꯝꯗ ꯃꯥꯒꯤ ꯉꯛꯇꯒꯤ ꯂꯩ ꯄꯔꯦꯡ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯨꯛꯄꯤꯔꯦ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯅꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝ ꯑꯍꯥꯡꯕ ꯑꯃꯗ ꯊꯝꯕꯤꯔꯦ꯫ ꯇꯤꯜꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯩ, "ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯅꯨꯔꯥ ꯂꯩꯃ ꯑꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯀꯨꯆꯨ ꯆꯨꯝꯗ꯭ꯔꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯄꯥꯝꯗꯨꯅ ꯃꯥꯅ ꯂꯩ ꯍꯨꯛꯂꯤꯕ ꯑꯁꯤꯕꯨ? ꯃꯍꯥꯛ ꯑꯁꯤꯁꯨ ꯉꯥꯎꯔꯕ ꯖꯥꯠꯂꯥ?" ꯍꯥꯏꯅ ꯉꯥꯡꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯀꯣꯛꯐꯥꯏ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯎꯇꯤ ꯁꯥꯄꯣꯟꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯃꯥꯅ ꯄꯨꯖꯔꯛꯄ ꯑꯐꯕ ꯐꯤ ꯁꯦꯠ ꯏꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯗꯨꯗ ꯅꯨꯔꯥ ꯂꯩꯃꯅ ꯍꯪꯖꯔꯛꯈꯤ, "ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯅꯣ ꯂꯩꯁꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯄꯥꯝꯕ ꯈꯜꯂꯨ ꯍꯥꯏꯔꯒ ꯅꯁꯥ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯎꯠ ꯇꯩꯁꯤꯟꯗꯨꯅ ꯐꯠꯇꯕ ꯐꯤ ꯁꯦꯠꯇꯨꯅ ꯂꯥꯛꯄꯤꯔꯤꯕꯅꯣ? ꯁꯦꯡꯅ ꯑꯄꯪꯕꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯖꯔꯛꯈꯤ꯫ ꯃꯅꯥꯏ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯋꯥꯍꯪꯗꯨ ꯇꯥꯖꯔꯒ ꯃꯕꯨꯡꯉꯣꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯕꯦꯝꯃ, ꯑꯩꯅ ꯇꯧꯔꯤꯕꯗꯨ ꯑꯩꯒꯤ ꯏꯄꯣꯠ ꯑꯁꯦꯡꯕ ꯈꯜꯂꯤꯕꯅꯤ꯫ ꯃꯗꯨꯃꯛ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤ ꯅꯪꯕꯨ ꯑꯩꯅ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯐꯖꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯕꯨ ꯈꯜꯂꯨꯕ ꯊꯣꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯗꯤ ꯑꯐꯕ ꯐꯖꯕ ꯉꯥꯛꯇ ꯄꯥꯝꯕꯤ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯁꯛ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯠꯇꯕ ꯐꯤꯔꯣꯟ ꯁꯦꯠ ꯏꯟꯗꯨꯅ ꯐꯠꯇꯕ ꯁꯛꯐꯝ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨ ꯆꯥꯡ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯩꯅ ꯐꯖꯕꯅꯤ ꯈꯟꯗꯨꯅ ꯈꯜꯂꯨꯕ ꯊꯣꯛꯂꯕꯁꯨ ꯃꯈꯣꯏ ꯑꯗු ꯑꯩꯒ ꯆꯥꯟꯅꯔꯣꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ꯫ ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯅ ꯅꯪꯅ ꯑꯩꯕꯨ ꯈꯟꯕꯤꯔꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯖꯔꯒ ꯅꯨꯔꯥ ꯂꯩꯃ ꯃꯄꯨꯛꯅꯤꯡꯗꯨ ꯄꯦꯟꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯛꯄ ꯅꯨꯃꯤꯠꯇ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯅ ꯈꯨꯟꯒꯤ ꯃꯟꯗꯣꯞꯇ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯦ꯫ ꯃꯤ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯤꯜꯂꯦ꯫ ꯃꯗꯨꯗ ꯅꯨꯔꯥ ꯂꯩꯃ ꯑꯃꯗꯤ ꯀꯣꯛꯐꯥꯏꯁꯨ ꯄꯨꯟꯅ ꯆꯥꯛꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯀꯣꯛꯐꯥꯏ ꯑꯍꯟꯕ ꯐꯨꯔꯤꯠ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯈꯨꯟꯒꯤ ꯄꯥꯈꯪ ꯈꯔꯒ ꯂꯥꯛꯃꯤꯟꯅꯕꯗꯨ ꯅꯍꯥꯟꯒꯤ ꯂꯩꯁꯥꯁꯤꯡ ꯑꯗꯨꯅ ꯎꯔꯒ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯃꯁꯤꯒꯤ ꯅꯤꯄꯥ ꯑꯁꯤꯕꯨ ꯅꯍꯥꯟꯒꯤ ꯑꯉꯥꯎꯕ ꯎꯐꯨꯟ ꯇꯩꯕ ꯑꯗꯨꯔꯅꯦ? ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯈꯤ꯫ "ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ? ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯐꯪꯖꯍꯧꯗ꯭ꯔꯦꯗꯣ" ꯁꯣꯟꯅꯩ꯫ ꯐꯖꯕꯗ ꯄꯥꯝꯕꯤ ꯄꯨꯝꯅꯃꯛꯇꯨ ꯅꯤꯡꯉꯝꯗꯕ ꯀꯂꯛ ꯃꯤꯑꯣꯏꯕ ꯑꯣꯏꯅꯈꯤ꯫ ꯃꯗꯨꯗ ꯅꯨꯔꯥ ꯂꯩꯃꯅ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕ ꯐꯪꯖꯔꯗꯨꯅ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯅ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗꯨ ꯎꯖꯔꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯅꯈꯤ꯫ "ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯅꯄꯥꯟꯗꯒꯤ ꯑꯍꯩꯕ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯅꯔꯛꯈꯤ꯫ "ꯅꯍꯥꯛꯅ ꯃꯥꯒꯤ ꯁꯦꯕꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯏꯗꯅ ꯇꯧꯗꯨꯅ ꯃꯥꯕꯨ ꯆꯠꯇꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯅꯈꯣꯏꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯒꯅꯤ." ꯑꯁꯨꯝꯅ ꯀꯣꯛꯐꯥꯏ ꯑꯃꯁꯨꯡ ꯅꯨꯔꯥ ꯂꯩꯃ ꯑꯅꯤꯗꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤ ꯍꯥꯞꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯁꯨꯖꯥꯛ ꯀꯧꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯈꯤꯕꯗ ꯅꯣꯡꯃꯗꯤ ꯑꯅꯤꯂꯣꯟꯕ ꯅꯤꯄꯥ ꯑꯃꯒꯤ ꯏꯃꯨꯡꯗ ꯊꯨꯡꯂꯨꯔꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯁꯝ ꯄꯥꯏꯅꯗꯨꯅ ꯃꯥꯅ ꯉꯝꯅꯕ ꯃꯁꯝ ꯐꯣꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯅꯤꯄꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯥꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯅꯕ ꯇꯥꯔꯦ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯂꯥꯡꯂꯦ꯫ ꯃꯗꯨꯗ ꯁꯨꯖꯥꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯁꯝ ꯐꯣꯏꯅꯕꯗꯨ ꯈꯥꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, "ꯏꯁꯤꯡ ꯕꯥꯔꯇꯤꯟ 2ꯗꯪ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯗꯨꯅ ꯊꯨꯅ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯩꯖꯤꯜꯂꯦ꯫ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯨꯠ ꯊꯥꯗꯣꯛꯅꯔꯦ, ꯈꯟꯅꯕ ꯂꯦꯞꯂꯦ꯫ ꯃꯁꯝꯁꯤꯡꯗꯨ ꯐꯣꯏꯗꯠꯅꯈꯤꯕꯅ ꯃꯀꯣꯛꯁꯤꯡꯗꯨ ꯏꯇꯥꯡ ꯇꯥꯡꯅꯔꯦ꯫
ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯌꯦꯡꯕꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯥꯎꯅꯕꯗꯤ ꯍꯟꯅꯗ꯭ꯔꯤ꯫ ꯑꯃꯅ ꯑꯃꯗ ꯈꯥꯅ ꯈꯥꯅ ꯌꯦꯡꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯗꯨ ꯎꯔꯒ ꯃꯈꯣꯏꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯁꯨꯖꯥꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, "ꯑꯣꯖꯥꯗꯤ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ? ꯀꯔꯤ ꯊꯕꯛꯀꯤ ꯀꯗꯥꯏ ꯌꯧꯅ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ? ꯃꯥꯏꯕꯒ ꯁꯥꯕꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯈꯠꯅꯕꯒ ꯁꯥꯎꯅꯕꯒ ꯑꯣꯖꯥꯅ ꯈꯪꯕꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯜꯂꯕꯅꯣ ꯌꯦꯡꯕꯤꯗꯨꯅ ꯐꯍꯟꯕꯤꯔꯝꯃꯨ꯫ ꯑꯣꯖꯥꯁꯤ ꯌꯥꯝꯅ ꯍꯩꯕ ꯃꯤ ꯃꯥꯜꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤ ꯊꯛꯄꯤꯗꯨꯅ ꯂꯩꯕꯤꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯅꯤꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯖꯥ ꯑꯁꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯕ ꯐꯪꯂꯛꯇꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯅꯤ꯫ ꯐꯅ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ, ꯑꯣꯖꯥꯅ ꯑꯩꯕꯨ ꯈꯥꯝꯕꯤꯗꯨꯅ ꯅꯈꯣꯏꯒꯤ ꯇꯧꯅꯔꯤꯕꯁꯤ ꯌꯦꯡꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯤꯗ ꯑꯩꯁꯨ ꯍꯦꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅꯤꯗꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯏꯕ ꯁꯨꯖꯥ ꯍꯥꯏꯕꯗꯨ꯫ ꯑꯩꯅ ꯃꯤꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯏꯃꯤꯡ ꯁꯨꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯀꯧꯅꯔꯤꯕꯅꯤ꯫ ꯑꯩꯅꯕꯨ ꯌꯦꯡꯕꯗ ꯎꯗꯕ ꯈꯪꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯇꯧꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅꯗꯅꯕ ꯑꯃꯗꯤ ꯁꯤꯅꯕ ꯁꯤꯟꯕ ꯊꯣꯛꯂꯝꯂꯕꯗꯤ ꯑꯩꯅ ꯍꯟꯕꯗ ꯃꯤꯗꯨ ꯁꯤꯕꯁꯨ ꯍꯦꯛ ꯁꯤꯗ ꯃꯁꯥꯗꯨ ꯍꯤꯛꯊꯗꯨꯅ ꯁꯨꯖꯥ ꯀꯥꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯗꯒꯤ ꯃꯤꯌꯥꯝꯅ ꯏꯃꯤꯡꯁꯨ ꯁꯨꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯈꯪꯅꯕꯒꯤ ꯃꯊꯛꯇ ꯀꯤꯅꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯆꯥꯛꯇꯤ ꯈꯔ ꯊꯨꯅ ꯊꯣꯡꯍꯟꯗꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯏꯄꯥꯡꯒꯟ ꯀꯟꯅ ꯂꯩꯍꯟꯗꯧꯔꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯠꯅꯔꯝꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯨꯅ ꯏꯔꯨꯖꯔꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯨꯝꯅ ꯈꯟꯅꯈꯤ, "ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯑꯗꯨꯅꯗꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯐꯝꯗ ꯁꯦꯡꯅ ꯍꯥꯏꯗꯣꯛꯍꯧꯗꯨꯅ ꯑꯩꯕꯨ ꯁꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯖꯔꯨꯔꯒꯦ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯊꯣꯡꯂꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯤꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯈꯤ, "ꯑꯣꯖꯥꯒꯤ ꯆꯥꯕ ꯌꯥꯅꯕ ꯉꯥ ꯑꯃꯇꯪ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯅꯈꯣꯏ ꯆꯥꯛ ꯏꯁꯤꯡꯗꯨ ꯐꯖꯅ ꯂꯥꯡꯂꯝꯃꯨ꯫ ꯑꯩꯍꯥꯛ ꯉꯥ ꯂꯧꯔꯨꯈꯤꯒꯦ" ꯍꯥꯏꯔꯒ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯃꯥꯏꯕꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯃꯁꯨꯡ ꯐꯤ ꯄꯨꯊꯣꯛꯇꯨꯅ, "ꯑꯣꯖꯥ, ꯏꯔꯨꯖꯕꯤꯔꯣ ꯑꯗꯨꯒ ꯄꯣꯊꯥꯕꯤꯔꯣ" ꯍꯥꯏꯗꯨꯅ ꯄꯣꯠꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯃꯥꯏꯕꯅ ꯏꯔꯨꯅꯕ ꯇꯧꯔꯤꯉꯩꯗ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯏꯕꯗ ꯍꯥꯏꯖꯔꯛꯈꯤ, "ꯑꯣꯖꯥ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤ ꯅꯨꯡꯁꯤꯃꯟꯗꯗꯨꯅ ꯃꯥꯕꯨ ꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯔꯒ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ"꯫ ꯃꯗꯨꯗ ꯁꯨꯖꯥꯅ ꯍꯥꯏꯔꯛꯈꯤ, "ꯄꯣꯠ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ?" ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯕꯅ "ꯃꯗꯨ ꯄꯨꯔꯛꯎ" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯧꯔꯨꯔꯒ ꯃꯥꯏꯕꯗ ꯄꯤꯔꯦ꯫ ꯃꯥꯏꯕꯅ, "ꯐꯔꯦ ꯐꯔꯦ, ꯅꯍꯥꯛ ꯆꯥꯛ ꯊꯣꯡꯖꯔꯨꯔꯣ꯫ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯑꯩꯅ ꯀꯟꯕꯤꯔꯒꯅꯤ꯫ ꯆꯥꯛꯇꯨ ꯅꯪꯅ ꯅꯤꯡꯊꯤꯅ ꯊꯣꯡꯉꯨ꯫ ꯅꯪꯅ ꯅꯤꯡꯊꯤꯅ ꯊꯣꯡꯕ ꯆꯥꯛꯇꯨ ꯑꯩꯅ ꯆꯥꯔꯕꯗꯤ ꯅꯍꯥꯛ ꯁꯤꯔꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯇꯨꯅ ꯉꯥꯁꯤ ꯊꯣꯡꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎꯅ, "ꯑꯩꯍꯥꯛ ꯆꯥꯛꯈꯨꯝ ꯆꯪꯂꯒꯦ, ꯉꯥꯗꯨ ꯁꯦꯝꯕꯤꯔꯛꯎ" ꯍꯥꯏꯔꯛꯈꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯉꯥ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯍꯟ ꯑꯁꯤꯅ ꯑꯇꯣꯝꯕꯤ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯂꯒꯦ꯫ ꯅꯍꯥꯛꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯍꯣꯡꯗꯣꯛꯅꯕ ꯐꯤꯒ ꯈꯔ ꯌꯦꯡꯁꯤꯜꯂꯨ" ꯍꯥꯏꯅ ꯀꯧꯅꯔꯝꯗꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯔꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯈꯟꯅꯗꯨꯅ ꯀꯧꯅꯔꯦ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯆꯦꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯥꯏꯕꯒꯤ ꯍꯣꯡꯗꯣꯛꯅꯕ ꯐꯤ ꯄꯨꯊꯣꯛꯇꯨꯅ ꯃꯥꯏꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩꯕꯨ ꯏꯆꯦ ꯑꯁꯤꯅ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯑꯁꯤꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯕꯨ ꯍꯥꯟꯅꯕ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ"꯫ ꯃꯗꯨ ꯁꯨꯖꯥꯅ ꯇꯥꯔꯒ "ꯄꯣꯠ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯊꯝꯃꯤ" ꯍꯪꯂꯛꯈꯤ꯫ ꯑꯇꯣꯝꯕꯤꯅ ꯈꯣꯏꯔꯨꯅ ꯃꯤ ꯁꯥꯔꯒ ꯅꯣꯡꯃꯒꯤ ꯑꯃꯨꯛ ꯑꯃꯨꯛ ꯍꯨꯃꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄꯥꯏꯗꯨꯅ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯈꯣꯏꯔꯨꯅ ꯁꯥꯕ ꯃꯤ ꯑꯗꯨ
ꯑꯩꯅ ꯅꯣꯡꯃꯒꯤ ꯀꯥꯎꯗꯅ ꯑꯩꯅ ꯍꯣꯠꯅꯩ ꯑꯩꯅ ꯃꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ ꯍꯥꯏꯔꯛꯈꯤ ꯑꯣꯖꯥꯒꯤ ꯅꯐꯝꯗ ꯁꯤꯟꯅꯖꯔꯒꯦ ꯑꯣꯖꯥꯅ ꯐꯅꯕ ꯇꯧꯕꯤꯌꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯁꯨꯖꯥꯅ ꯄꯣꯠ ꯑꯗꯨ ꯂꯧꯔꯒ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯄꯣꯊꯥꯐꯝ ꯁꯦꯝꯕꯤꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈꯤ ꯁꯨꯖꯥꯅ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕ ꯂꯝꯆꯠꯁꯦ ꯃꯤ ꯑꯃꯒ ꯑꯁꯨꯛ ꯇꯝꯊꯤꯕ ꯂꯤꯆꯠ ꯆꯠꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯃꯥꯡꯅꯕ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯃꯥꯒꯤꯗ ꯑꯣꯏꯅꯤꯡꯗꯨꯅ ꯇꯧꯅꯔꯤꯕꯅꯤ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯅꯔꯤꯕꯅꯣ ꯑꯗꯨꯝ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯐꯅꯕ ꯍꯣꯠꯅꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯄꯣꯊꯥꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯐꯝꯂꯗꯨꯅ ꯂꯩꯔꯦ ꯃꯗꯨꯗ ꯌꯨꯝꯕꯨ ꯅꯤꯄꯥꯗꯨꯅ ꯑꯣꯖꯥ ꯑꯩꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯕꯤꯔꯒ ꯑꯃꯨꯛꯇ ꯐꯅꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯛꯈꯤ ꯃꯗꯨꯗ ꯁꯨꯖꯥꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯎ ꯃꯗꯨꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤꯟꯅꯔꯦ ꯑꯗꯨꯒ ꯁꯨꯖꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕ ꯁꯤꯒꯗꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯥꯛꯄꯤꯗꯨꯅ ꯐꯅꯕ ꯇꯧꯕꯤꯔꯝꯂꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯅꯤꯇꯤꯅ ꯑꯃꯠꯇꯅꯤ ꯈꯟꯅꯗꯨꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯁꯥꯁꯤꯡꯗ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯁꯤꯒꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯥꯏꯔꯦ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅꯗꯅꯕ ꯊꯕꯛ ꯑꯃꯨꯛ ꯇꯧꯖꯔꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯈꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯁꯨꯖꯥꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯕ ꯄꯣꯠꯁꯤꯡꯗꯨ ꯃꯩ ꯊꯥꯗꯣꯛꯈꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯅ ꯆꯩꯅꯕ ꯇꯧꯈꯤꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯖꯥꯕꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯖꯈꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯁꯨꯖꯥ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯕ ꯍꯧꯔꯛꯂꯦ ꯁꯨꯖꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯣꯡꯃꯗꯤ ꯁꯥꯟꯅꯕꯨꯡ ꯑꯃꯗ ꯁꯟꯖꯅꯥ ꯈꯔ ꯊꯦꯡꯅꯔꯦ ꯃꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯪꯂꯦ ꯑꯗꯨꯒ ꯁꯟ ꯁꯦꯜꯂꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯅꯥ ꯅꯥꯃꯇ ꯄꯥꯜꯂꯤ ꯅꯥꯃ ꯌꯥꯎꯗꯦ ꯃꯗꯨ ꯎꯔꯒ ꯁꯨꯖꯥꯅ ꯃꯈꯣꯏꯗ ꯍꯪꯂꯝꯃꯤ ꯏꯅꯥꯎꯁꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯈꯣꯏ ꯑꯩꯅ ꯍꯪꯂꯤꯕꯁꯤꯗ ꯁꯥꯎꯒꯅꯨ ꯁꯟꯖꯅꯥꯍꯁꯤꯡ ꯑꯗꯨꯅ ꯍꯪꯖꯔꯛꯈꯤ ꯇꯥꯛꯄꯤꯌꯨ ꯇꯥꯗ ꯀꯔꯤ ꯈꯪꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯒꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯖꯥꯅ ꯏꯕꯨꯡꯉꯣꯈꯣꯏ ꯅꯈꯣꯏ ꯑꯁꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯨꯟꯅ ꯌꯦꯡꯕꯗ ꯅꯅꯥ ꯅꯥꯃꯇ ꯄꯥꯟꯕ ꯑꯣꯏꯅ ꯎꯏ ꯃꯁꯤꯕꯨ ꯀꯔꯤ ꯇꯧꯔꯨꯗꯨꯅ ꯅꯅꯥꯁꯤꯡ ꯑꯗꯨ ꯄꯣꯛꯄꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯅ ꯅꯈꯣꯏꯒꯤ ꯅꯅꯥꯁꯤꯡ ꯑꯗꯨ ꯀꯛꯈ꯭ꯔꯤꯕꯅꯣ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯈꯤ ꯁꯨꯖꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯅꯥ ꯑꯀꯛꯄꯁꯤꯡ ꯑꯗꯨ ꯎꯗꯅꯕ ꯃꯀꯣꯛꯇ ꯅꯥꯒ ꯀꯣꯟꯅꯅ ꯐꯤ ꯑꯃꯃꯝꯅ ꯌꯦꯠꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯈꯟꯅꯈꯤ ꯃꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯅ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗꯕꯅ ꯍꯥꯏꯔꯛꯈꯤ ꯇꯥꯕꯤꯌꯨ ꯂꯝꯀꯣꯏꯕ ꯗꯥꯗꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯨꯟꯅ ꯑꯁꯤꯒꯤ ꯃꯤꯅꯤ ꯅꯣꯡꯃ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯟ ꯁꯦꯟꯐꯝ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯩꯌꯣꯝ ꯊꯣꯛꯇꯨꯅ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅ ꯆꯥꯔꯤꯕ ꯑꯗꯨ ꯑꯩꯁꯨ ꯈꯔ ꯆꯥꯒꯦ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒ ꯑꯩꯈꯣꯏꯒ ꯅꯨꯃꯤꯠ ꯑꯗꯨꯃ ꯁꯟ ꯁꯦꯟꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯌꯦꯡꯁꯨ ꯑꯩꯍꯥꯛ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯁꯟ ꯁꯦꯟꯕ ꯌꯥꯎꯒꯦ ꯅꯈꯣꯏꯅ ꯆꯥꯛ ꯑꯗꯨ ꯈꯔ ꯊꯣꯏꯅ ꯄꯨꯔꯛꯎ ꯑꯩꯒ ꯆꯥꯃꯤꯟꯅꯁꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯍꯔꯥꯎꯔꯗꯨꯅ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛꯇꯨ ꯈꯔ ꯍꯦꯟꯅ ꯄꯨꯔꯛꯇꯨꯅ ꯁꯟ ꯁꯦꯟꯕ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯁꯨ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯃꯥꯁꯨ ꯁꯟ ꯁꯦꯟꯕ ꯌꯥꯎꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯁꯟ ꯁꯦꯟꯃꯤꯟꯅꯔꯕꯗ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯅꯣꯡꯃꯗꯤ ꯈꯨꯟꯒꯤ ꯑꯍꯟ ꯈꯔꯅ ꯃꯥꯕꯨ ꯎꯈ꯭ꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯁꯟ ꯁꯦꯜꯂꯤꯕ ꯄꯨꯝꯅꯃꯛꯇ ꯍꯪꯂꯛꯈꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟ ꯁꯦꯟꯕꯗ ꯌꯥꯎꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ
ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯤꯄꯥ ꯂꯩꯇꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯪꯂꯕꯗ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗꯨ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯉꯛꯂꯗꯨꯅ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯗ ꯇꯝꯂꯤ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯁꯟꯖꯦꯟꯕꯨꯡꯗ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯗꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯃꯥꯒꯤ ꯃꯨꯔꯇꯤ ꯎꯕꯗ ꯈꯨꯂꯥꯛꯄꯒꯤ ꯊꯃꯣꯏꯗꯨ ꯉꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯟꯖꯦꯟꯕꯨꯡꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯣ ꯍꯥꯏꯔꯦ꯫ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯈꯨꯂꯥꯛꯄꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛ ꯄꯤꯌꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯁꯨ ꯈꯨꯂꯥꯛꯄꯅ ꯍꯥꯏꯕꯗꯨ ꯌꯥꯖꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯝꯃꯟꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯦ꯫ ꯈꯨꯂꯥꯛꯄꯅ ꯋꯥꯁꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯈꯨꯂꯥꯛꯄ, ꯅꯪꯒꯤ ꯈꯨꯟꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯄꯨꯝꯅꯃꯛꯁꯤ ꯑꯃꯗꯤ ꯄꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯅꯥ ꯅꯥꯝꯃ ꯀꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯈꯨꯟꯒꯤ ꯃꯤꯅ ꯁꯤꯕ ꯇꯥꯔꯕꯁꯨ ꯁꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯪꯗ ꯐꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯐꯨꯝꯒꯗꯧꯕꯅꯤ꯫ ꯀꯣꯝꯁꯦꯝ ꯁꯥꯕꯅ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯅꯣ ꯅꯪꯅ ꯑꯉꯥꯡ ꯃꯅꯥ ꯀꯛꯎ ꯍꯥꯏꯔꯤꯕꯅ? ꯑꯗꯨꯒ ꯑꯁꯤꯕꯁꯤꯡ ꯑꯗꯨꯕꯨꯅ ꯐꯨꯝꯂꯝꯗꯥꯏꯗ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯄꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯥ ꯀꯛꯎ ꯍꯥꯏꯔꯤꯕꯁꯤꯅ ꯃꯅꯥ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯈꯨꯂꯥꯛꯄ ꯅꯪꯒꯤ ꯐꯝꯗ ꯑꯌꯦꯠꯄ ꯂꯩꯇꯅꯕꯅꯤ꯫ ꯃꯅꯥ ꯅꯥꯝꯃ ꯌꯥꯎꯗꯕ ꯃꯤꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯇꯧꯅꯗꯕꯅ ꯈꯨꯂꯥꯛꯄꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯌꯦꯠꯇꯅꯕ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯔꯕ ꯀꯥꯟꯗ ꯐꯨꯝꯂꯝꯗꯥꯏꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯅꯥ ꯅꯥꯝꯃ ꯌꯥꯎꯔꯤꯕꯗꯨ ꯂꯦꯟꯊꯣꯛꯍꯧꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯈꯤꯕ ꯃꯇꯝꯗ ꯃꯅꯥ ꯑꯅꯤꯃꯛ ꯌꯥꯎꯗ꯭ꯔꯕꯗꯤ, ꯂꯥꯏꯅ ꯅꯅꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯌꯥꯎꯍꯟꯗ꯭ꯔꯤꯕꯅꯣ? ꯍꯪꯂꯛꯄꯗ ꯃꯅꯥ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯇꯥꯗꯗꯨꯅ ꯈꯨꯝꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯐꯨꯝꯕ ꯌꯥꯎꯒꯦ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄꯅ ꯍꯔꯥꯎꯅ ꯊꯥꯖꯔꯗꯨꯅ ꯐꯔꯦ ꯍꯥꯏꯅ ꯌꯥꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯉꯥꯡ ꯄꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯅꯥꯁꯤ ꯅꯥꯀꯟ ꯑꯃ ꯀꯛꯂꯤꯕꯅꯤ꯫ ꯍꯌꯦꯡ ꯁꯤꯔꯒꯁꯨ ꯂꯩꯍꯧꯔꯤꯕ ꯅꯥꯀꯟ ꯑꯁꯤꯁꯨ ꯀꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯖꯥ ꯀꯧꯕ ꯑꯗꯨꯅ ꯈꯜꯂꯤ, ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯗꯦꯕ ꯗꯦꯕꯤꯅ ꯃꯌꯥ ꯇꯧꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤꯅ ꯃꯌꯥ ꯇꯧꯗꯨꯅ ꯑꯣꯟꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯈꯤ, ꯏꯕꯨꯡ ꯑꯩꯈꯣꯏ, ꯅꯈꯣꯏꯅ ꯈꯨꯟ ꯑꯁꯤꯗ ꯀꯔꯤ ꯀꯔꯤꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯎꯕꯒꯦ? ꯃꯗꯨꯗ ꯁꯟꯖꯦꯟ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯛꯄ ꯍꯥꯏꯕꯕꯨ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯃꯈꯣꯏ ꯇꯁꯦꯡꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯒ ꯈꯨꯟ ꯑꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯆꯠꯄ ꯃꯤ ꯑꯃꯠꯇ ꯌꯨꯝꯗ ꯍꯜꯂꯛꯇꯦ꯫ ꯑꯗꯨꯒ ꯁꯥ ꯁꯟꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯦꯟꯅ ꯁꯦꯟꯅ ꯍꯦꯛ ꯍꯦꯛ ꯃꯥꯡꯕ ꯌꯥꯎꯏ꯫ ꯃꯈꯣꯏꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯁꯨꯖꯥꯅ ꯈꯜꯂꯤ, ꯁꯣꯏꯗ꯭ꯔꯦ, ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅ ꯃꯌꯥ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯒꯦ? ꯃꯍꯥꯛꯄꯨ ꯂꯥꯏꯅ ꯍꯥꯠꯄꯗꯤ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕꯅ ꯑꯔꯥꯏꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯁꯟꯖꯦꯟ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯅꯤꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥ ꯀꯛꯈꯤꯕꯒꯤ ꯋꯥꯐꯝ ꯍꯪꯉꯤ ꯇꯝꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯁꯟꯖꯦꯟꯐꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯁꯨꯖꯥꯒ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯅ ꯁꯨꯖꯥꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯖꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯖꯔꯛꯈꯤ, ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯁꯤꯕꯨ ꯐꯅꯕ ꯃꯔꯝ ꯈꯪꯕꯤꯕ ꯂꯩꯔꯕꯗꯤ ꯏꯕꯨꯡꯉꯣꯅ ꯈꯔ ꯊꯦꯡꯅꯕꯤꯗꯨꯅ ꯈꯨꯡꯒꯪꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯥ ꯏꯄꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ꯫ ꯅꯈꯣꯏ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯥꯖꯕꯤꯗꯨꯅ ꯂꯧꯕꯤꯔꯕꯗꯤ ꯐꯩ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯏꯖꯟꯗꯨꯅ
ꯃꯥꯡꯍꯟꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨꯁꯨ ꯑꯋꯥꯕꯁꯤ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯅꯈꯣꯏꯒꯤ ꯈꯨꯂꯥꯛꯄ ꯑꯁꯤꯒꯤ ꯊꯋꯥꯏꯗꯤ ꯑꯩꯅ ꯀꯟꯖꯅꯤꯡꯉꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧ ꯑꯁꯤꯒ ꯃꯌꯥꯝꯒ ꯂꯣꯟꯅ ꯇꯥꯟꯅꯕꯤꯌꯨ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕꯤꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯕ ꯌꯥꯔꯕꯗꯤ ꯑꯩꯅ ꯃꯌꯥꯝ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯋꯥ ꯇꯥꯅꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯋꯥ ꯈꯟꯅꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯈꯔ ꯑꯍꯟ ꯑꯣꯏꯕꯁꯤꯡ ꯆꯪꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯨꯁꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯃꯋꯥꯗ ꯂꯧꯗꯨꯅ ꯂꯩꯈꯤꯕꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤ ꯁꯥ ꯁꯟ ꯄꯨꯝꯅꯃꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯇꯨꯅ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯗꯨꯅ ꯍꯥꯏꯖꯕꯗ ꯃꯥꯅ ꯂꯧꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯨꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯟ ꯈꯔꯅ ꯈꯨꯂꯥꯛꯄꯕꯨ ꯑꯔꯨꯕ ꯈꯨꯟꯒꯤ ꯋꯥꯐꯝ ꯈꯔ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯁꯟꯖꯟꯐꯝꯗ ꯂꯦꯡꯕꯤꯔꯛꯅꯕ ꯅꯤꯄꯥ ꯈꯔ ꯊꯥꯔꯗꯨꯅ ꯈꯨꯂꯥꯛꯄꯕꯨ ꯀꯧꯍꯟꯈꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯂꯥꯛꯄꯗꯨ ꯂꯥꯛꯂꯕꯗ ꯑꯍꯟꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧ, ꯅꯐꯝꯗ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯑꯁꯤ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯌꯥꯏꯐꯅꯕꯅꯤ꯫ ꯂꯥꯜꯂꯕꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯅꯤꯡꯕ ꯋꯥꯐꯝꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯇꯥꯛꯄꯤꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯒꯤ ꯑꯃꯗꯤ ꯈꯨꯟꯒꯤ ꯌꯥꯏꯐꯅꯕꯗꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧ, ꯏꯕꯨꯡꯉꯣꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯆꯤꯡꯅꯩ꯫ ꯃꯍꯥꯛ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯀꯔꯤ ꯁꯥꯒꯩꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯍꯥꯛ ꯁꯟꯖꯟꯐꯝ ꯑꯁꯤꯗ ꯁꯟꯖꯟ ꯅꯍꯥꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯂꯩꯕꯗꯒꯤ ꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯄꯥꯝꯕꯤꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛ ꯍꯦꯛ ꯈꯨꯂꯥꯛꯄꯤ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯁꯥ ꯁꯟ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯆꯠꯄ ꯃꯤ ꯐꯥꯎꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯇꯨꯅ ꯈꯨꯡꯒꯪ ꯑꯁꯤ ꯑꯋꯥꯕ ꯑꯣꯏꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯂꯥꯛꯄꯅ ꯋꯥꯈꯜ ꯇꯧꯕꯤꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯤꯅꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯈꯜꯂꯤ, ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯁꯨ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯈꯟꯅꯔꯛꯂꯦ꯫ ꯈꯨꯂꯥꯛꯄꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯈꯨꯂꯥꯛꯄꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯗ ꯆꯤꯡꯅꯕꯤꯕ ꯂꯩꯇ꯭ꯔꯕꯗꯤ ꯂꯪꯐꯩ ꯆꯠꯄ ꯅꯤꯄꯥ ꯑꯃ ꯂꯩꯔꯤꯕꯁꯤꯒ ꯋꯥ ꯇꯥꯅꯔꯁꯤ꯫ ꯈꯨꯂꯥꯛꯄꯅ ꯁꯨꯖꯥꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯈꯪꯕ ꯃꯤꯅꯤ, ꯑꯗꯨꯅ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯗꯒꯦ? ꯈꯨꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯖꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯄꯨ ꯐꯣꯡꯅ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯥꯕꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯑꯐꯕ ꯇꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯇꯨꯝꯕ ꯃꯇꯝꯗ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯕꯤꯕ ꯇꯥꯔꯦ꯫ ꯆꯨꯝꯃꯤ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯍꯥꯠꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯈꯪꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯨꯖꯥꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯃꯥꯒ ꯇꯨꯝꯃꯤꯟꯅꯕ ꯃꯇꯝꯗ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯩ ꯑꯗꯨ ꯁꯥꯡꯅ ꯊꯤꯟꯗꯣꯔꯛꯀꯅꯤ꯫ ꯃꯥꯒꯤ ꯁꯛꯐꯝꯗꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯒꯤ ꯀꯥꯏꯔꯛꯀꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯨꯝ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ ꯇꯥꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯁꯤ ꯌꯥꯗ꯭ꯔꯤꯕꯁꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩꯕꯅ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯔꯦ, ꯑꯩꯍꯥꯛ ꯌꯦꯡꯂꯒꯦ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯅ ꯇꯨꯝꯂꯝꯒꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯆꯪꯈꯤꯗꯨꯅ ꯌꯦꯡꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯅ ꯊꯤꯟꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯌꯥꯁꯤꯡ ꯑꯗꯨꯁꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯅ ꯆꯤꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯍꯥꯛ ꯁꯤꯔꯝꯒꯅꯤꯗ ꯈꯜꯂꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯟꯁꯦꯟꯐꯝꯗ ꯂꯥꯛꯈꯤ꯫ ꯃꯥꯅ ꯑꯉꯥꯡ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯔꯤꯕ ꯁꯨꯖꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯧꯔꯦ꯫ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯦ꯫ ꯀꯔꯝ ꯇꯧꯁꯤꯒꯦ? ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯈꯔ ꯀꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯁꯨꯖꯥꯅ ꯈꯜꯂꯤ, ꯃꯍꯥꯛꯄꯨ ꯎꯇꯣꯡ ꯑꯃꯒꯤ ꯃꯈꯨꯟꯗ ꯂꯤꯠꯍꯟꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯅ ꯁꯤꯅꯤꯡꯗꯕꯅꯤꯅ ꯂꯝ ꯍꯦꯜꯂꯛꯀꯅꯤ, ꯃꯤꯌꯥꯝꯁꯤ ꯈꯔꯗꯤ ꯁꯣꯛꯂꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯇꯤꯡꯊꯣꯛꯂꯤꯕ ꯃꯔꯩ ꯑꯗꯨꯗ ꯌꯣꯠꯆꯩ ꯑꯇꯨꯝꯕ ꯑꯃ ꯃꯩ ꯏꯛꯂꯒ ꯃꯔꯩ ꯑꯗꯨ ꯊꯤꯜꯂꯒꯦ, ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤ ꯑꯁꯤꯁꯨ ꯌꯣꯠꯆꯩ ꯑꯁꯥꯕꯅ ꯊꯤꯟꯗꯨꯅ ꯇꯥꯡꯍꯜꯂꯕꯗꯤ ꯃꯃꯤꯠ ꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯈꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯤꯄꯥ ꯑꯍꯨꯝꯗꯪ ꯌꯣꯠꯆꯩ ꯑꯆꯨꯝꯕ ꯑꯍꯨꯝꯗꯪ ꯃꯩ ꯉꯥꯡꯅ ꯏꯛꯇꯨꯅ ꯊꯝꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯅ ꯉꯁꯤꯗꯤ ꯃꯥꯅ ꯄꯥꯝꯕ ꯌꯦꯟꯁꯥꯡ ꯑꯃ ꯊꯣꯡꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯕ ꯃꯇꯝꯗ ꯌꯦꯡꯕꯤꯔꯣ꯫ ꯃꯔꯩ ꯑꯗꯨ ꯁꯥꯡꯅ ꯊꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯃꯩ ꯏꯛꯂꯕ ꯌꯣꯠꯆꯩ ꯑꯇꯨꯝꯕ ꯑꯗꯨꯅ ꯍꯦꯟꯗꯣꯔꯛꯂꯤꯕ ꯃꯔꯩ ꯑꯗꯨꯗ ꯂꯦꯡꯉꯨ, ꯑꯗꯨꯒ ꯅꯤꯄꯥ ꯑꯅꯤꯅ ꯑꯁꯥꯕ ꯌꯣꯠꯆꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯇꯝ ꯑꯃꯠꯇꯗ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯁꯣꯏꯍꯟꯗꯅꯕ ꯊꯤꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗꯨ ꯍꯔꯥꯎꯔꯦ꯫ ꯃꯍꯥꯛꯅ ꯐꯔꯦ, ꯑꯗꯨꯃꯛ ꯇꯧꯔꯒꯦ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯀꯔꯤ ꯊꯣꯡꯗꯨꯅ ꯆꯥꯅꯤꯡꯕꯒꯦ? ꯅꯪꯅ ꯑꯄꯥꯝꯕ ꯌꯦꯟꯁꯥꯡ ꯑꯃꯇꯪ ꯍꯥꯏꯌꯨꯗꯅ꯫ ꯅꯍꯥꯟ ꯃꯈꯩꯁꯨ ꯅꯪꯕꯨ ꯑꯩꯅ ꯑꯍꯥꯎꯕ ꯑꯃꯠꯇ ꯄꯤꯖꯕ ꯉꯝꯗꯦ꯫ ꯉꯁꯤꯗꯤ ꯅꯪꯅ ꯄꯥꯝꯕ ꯌꯦꯟꯁꯥꯡ ꯑꯃꯇꯪ ꯄꯤꯖꯔꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯤ ꯑꯣꯛꯁꯥ ꯊꯣꯡꯕꯗꯨ ꯆꯥꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯌꯥ ꯌꯥꯝꯅꯕꯨ ꯆꯥꯖꯕ ꯉꯝꯒꯗꯒꯦꯅꯦ? ꯏꯕꯨꯡꯉꯣꯅ ꯄꯤꯖꯕꯤꯔꯕꯗꯤ ꯑꯣꯛꯄꯨꯝ ꯑꯃ ꯁꯣꯏꯗꯅ ꯆꯥꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅꯕꯨ ꯆꯥꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯣꯛꯄꯨꯝ ꯑꯃ ꯊꯣꯡꯕ ꯇꯥꯔꯦꯗꯅ, ꯑꯗꯨꯕꯨ ꯈꯨꯟꯒꯤ ꯑꯣꯛ ꯁꯦꯝꯅꯕ ꯃꯤ ꯑꯍꯨꯝꯒꯤꯗꯤ ꯆꯥꯅꯕ ꯈꯔ ꯈꯥꯛꯎ, ꯑꯇꯩꯗꯤ ꯅꯪꯅ ꯆꯥꯕ ꯉꯝꯅꯕ ꯆꯥꯖꯔꯣ꯫ ꯅꯪꯅ ꯑꯩꯒꯤꯗ ꯂꯩꯔꯛꯄꯗꯒꯤ ꯑꯍꯥꯎꯕ ꯑꯃꯠꯇ ꯄꯤꯖꯕꯤꯗ꯭ꯔꯤ, ಚಾರಬಸು ನಬುಕ್ ಥಲಂಗನಿ ಹಾಯ್ಬ ಥಾಜತ್ರಿ ಹಾಯ್ರಗ ನಿಂಥಾವದುನ ಖುನ್ಗಿ ಮಸಾ ಫಬನಿ ಪಾನಿ ಕೌರದುನ ಓಕ್ ಅಮ ಹಾಲಂದುನ ಸೆಮಹಲೆ ಅದುಗ ಮಖೋಯ್ ಅಹುಂ ಚಾನಬ ಖರ ಖಾಯ್ದೋಕ್ತುನ ತೊಂಗಾನ ಥೋಂಗ್ಲೆ ಅದುಗ ಲೆಹೌರಿಬ ಸಾಸಿಂಗ್ ಅದುನ ತೊಂಗಾನ ಲೋಯ್ನಮಕ್ ಥೋಂಗ್ಲೆ ಅದುಗ ನುಮಿತ್ ಅದುಗಿ ಸಾಕ್ಸು ಖರ ಯಾಮ ನಿಂಥೀನ ಥೋಂಗಹಲೆ ನುಪಿ ಅದುಗು ಫಜನ ಫಮಲದುನ ಆ ಥೋಂಗ್ಬ ಪಾತ್ರ ಅದುಗ ಚಾಕ ಲೋಯ್ನನ ಮಾಗಿ ಮಮಾಂಗ್ದ ಥಂಬಿದುನ ನಿಂಥೌ ಅದುನ ಹಾಯ್ರಕ್ಕಿ ಐಖೋಯ್ ಅಹುಂದಿ ತೊಂಗಾನ ಚಾರಗೆ ನಂದಿ ಐನ ಥಮ್ಲಂಲಿಬ ಚಾಕ್ ಇನ್ಸಾಂಗ್ಸಿಂಗ್ ಅಸಿ ngamnaba charo sakti oktrabasu chafudagi lauthoklaga charo hairaga isingna singba punamak thambiramlaga mahak makoi aniga chaminarurage hairaga tholakhi maduda hingsabi aduna ok thongbadu ubada matin taba makai chaningbagi maung tawi mana thamlamliba cha insang sing adu amata lemdana loina sa thokre magani pana sanglaktuna yengbada amata leiramdraba aduda hanglakhi ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯑꯣꯛꯇ꯭ꯔꯕ꯭ꯔꯥ ꯑꯩꯗꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯒꯅꯤ ꯍꯥꯏꯕ ꯈꯪꯂꯨꯗꯕꯗꯒꯤ ꯑꯣꯛ ꯁꯥ ꯃꯄꯨꯝ ꯑꯗꯨꯃꯈꯛꯇꯗ ꯊꯣꯡꯈ꯭ꯔꯦ ꯍꯌꯦꯡꯃꯨꯛꯇꯤ ꯑꯅꯤ ꯊꯣꯡꯂꯒꯦ ꯅꯍꯥꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯇꯨꯝꯒꯦ ꯍꯥꯏꯔꯕꯁꯨ ꯇꯨꯝꯂꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯑꯃꯨꯛꯇ ꯆꯥꯃꯤꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯣꯠꯆꯩ ꯑꯇꯨꯝꯕ ꯑꯍꯨꯝꯗꯨ ꯃꯩꯗ ꯐꯖꯅ ꯏꯛꯂꯗꯨꯅ ꯊꯝꯈꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯖꯅ ꯆꯥꯈꯤꯕꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯕ ꯍꯧꯈ꯭ꯔꯦ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯅꯥꯈꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯔꯩ ꯑꯗꯨ ꯁꯥꯡꯅ ꯊꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ ꯃꯗꯨꯗ ꯈꯨꯟꯒꯤ ꯑꯀꯟꯕ ꯅꯤꯄꯥꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯌꯣꯠꯆꯩ ꯑꯁꯥꯕ ꯑꯃꯃꯝ ꯄꯥꯏꯅꯔꯒ ꯆꯪꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯅ ꯊꯤꯟꯗꯣꯔꯛꯏꯕ ꯃꯔꯩ ꯑꯗꯨꯗ ꯑꯃꯅ
ꯊꯤꯟꯗꯨꯅ ꯂꯦꯡꯂꯒ ꯊꯝꯂꯦ ꯑꯅꯤ ꯑꯃꯅ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯌꯣꯠꯆꯩ ꯑꯁꯥꯕꯅ ꯊꯤꯟꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯈꯪꯂꯗꯨꯅ ꯀꯟꯅ ꯆꯣꯡꯂꯛꯈꯤ ꯃꯥꯅ ꯃꯐꯝ ꯈꯪꯗꯅ ꯂꯥꯎꯔꯗꯨꯅ ꯆꯣꯡꯈꯠꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯗꯨ ꯀꯤꯅꯔꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯈꯤ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯥꯎꯔꯛꯈꯤ ꯍꯣ ꯃꯄꯥ ꯑꯩꯍꯥꯛ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯇꯧꯔꯨꯕꯅ ꯑꯩꯅ ꯐꯪꯕꯅꯤ ꯑꯩꯍꯥꯛ ꯍꯤꯡꯆꯥꯕꯤꯅꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯅꯕ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯔꯩ ꯑꯁꯥꯕ ꯌꯣꯠꯆꯩꯅ ꯀꯟꯅ ꯂꯦꯡꯈꯤꯕꯗꯒꯤ ꯄꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯈꯪꯐꯝ ꯈꯪꯗꯅ ꯊꯔꯣ ꯑꯣꯜꯂꯝꯂꯒ ꯍꯤꯡꯆꯥꯕꯤ ꯁꯤꯔꯦ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯃꯨꯔꯇꯤ ꯑꯗꯨ ꯌꯦꯡꯕꯗ ꯑꯉꯛꯄ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯤ ꯊꯥꯔꯗꯨꯅ ꯁꯨꯖꯥꯕꯨ ꯀꯧꯍꯜꯂꯨꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯣꯏꯁꯤꯟꯒꯗꯒꯦ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯈꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯖꯥꯅ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗ ꯍꯤꯡꯆꯥꯕꯤꯕꯨ ꯂꯥꯞꯅ ꯄꯨꯗꯨꯅ ꯐꯨꯝꯖꯤꯟꯈꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯇꯨ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯈꯤ ꯃꯥꯅ ꯈꯟꯈꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯃꯥꯅ ꯆꯥꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯂꯒꯅꯤ ꯃꯇꯝ ꯈꯔ ꯀꯨꯏꯊꯔꯛꯂꯕꯗꯤ ꯑꯩꯕꯨ ꯃꯥꯅ ꯆꯥꯊꯣꯛꯈꯤꯒꯅꯤ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯛꯂꯦ ꯃꯍꯥꯛꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯇꯥꯕꯤꯌꯨ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯁꯤꯕꯨ ꯃꯨꯟꯅ ꯈꯪꯕ ꯂꯝ ꯀꯣꯏꯕ ꯏꯆꯥꯅꯤꯄꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯈꯨꯂꯥꯛꯄ ꯍꯥꯞꯂꯁꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯀꯠꯊꯣꯛꯆꯔꯒꯦ ꯃꯌꯥꯝꯅ ꯃꯁꯤꯗ ꯌꯥꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯈꯟꯅꯗꯨꯅ ꯁꯨꯖꯥꯕꯨ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯣ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯤꯈ꯭ꯔꯒꯅꯨ ꯍꯥꯏꯖꯔꯛꯈꯤ ꯃꯗꯨꯗ ꯁꯨꯖꯥꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯈꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝ ꯂꯥꯡꯄꯩ ꯆꯠꯇꯨꯅ ꯏꯍꯩ ꯏꯁꯤꯡ ꯈꯔ ꯇꯝꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯃꯊꯪ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯆꯕꯗ ꯅꯣꯡꯃ ꯂꯝꯕꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯑꯃ ꯊꯦꯡꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯎ ꯄꯥꯝꯕꯤ ꯑꯃꯃꯝ ꯊꯥꯅꯔꯒ ꯃꯥꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯌꯦꯡꯅꯗꯨꯅ ꯂꯥꯛꯅꯈꯤ ꯑꯩꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯝꯕꯤ ꯑꯁꯤ ꯄꯥꯝꯗꯨꯅ ꯂꯥꯛꯆꯈꯤꯕꯅꯤ ꯃꯔꯨꯞ ꯑꯃꯅ ꯅꯣꯡꯆꯨꯞ ꯊꯪꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯂꯨꯆꯤꯡꯕ ꯏꯇꯥꯎ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯃꯌꯥꯏ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯆꯍꯤ ꯁꯨꯔꯛꯄꯗ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯂꯝꯕꯤ ꯂꯝꯂꯣꯡ ꯑꯗꯨꯗ ꯎꯅꯁꯤ ꯉꯥꯡꯅꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ प्रजासिंगना ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕꯁꯤꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯈꯨꯟ ꯑꯗꯨꯒꯤ ꯂꯨꯞꯂꯥꯛꯄ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯐꯖꯩ ꯑꯗꯨꯕꯨ ꯈꯨꯟ ꯑꯁꯤꯒꯤ प्रजासिंग ꯑꯁꯤꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯍꯦꯛ ꯄꯣꯛꯄꯒ ꯃꯅꯥ ꯑꯃ ꯀꯛꯊꯠꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯥꯁꯤꯡ ꯑꯗꯨ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ ꯑꯇꯩ ꯑꯁꯤꯗꯤ ꯃꯅꯥ ꯅꯥꯝꯃ ꯌꯥꯎꯗꯕꯅ ꯅꯪꯅ ꯄꯥꯝꯂꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯅꯥ ꯀꯛꯈ꯭ꯔꯕꯒꯤ ꯃꯑꯣꯡꯗ ꯐꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯐꯤ ꯊꯥꯗꯣꯛꯇꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯖꯔꯤ ꯃꯍꯥꯛꯄꯨ ꯏꯆꯥꯅꯤꯄꯥ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯤꯖꯔꯕꯅꯤ ꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯋꯥꯌꯦꯜ ꯄꯊꯥꯞ ꯇꯝꯕꯤꯗꯨꯅ ꯄꯥꯟꯕꯤꯌꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯏꯕꯨꯡꯉꯣꯅ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯖꯔꯛꯄ ꯑꯗꯨꯗ ꯁꯨꯖꯥꯗꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯗꯨꯗ ꯂꯨꯞꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ ꯏꯄꯥꯒꯤ ꯃꯣꯝ ꯅꯍꯥꯛꯄꯨ ꯇꯥꯕ꯭ꯔꯥ ꯅꯥꯀꯣꯛꯇ ꯌꯦꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯣ ꯑꯗꯨꯒ ꯂꯩ ꯄꯔꯦꯡ ꯐꯖꯕ ꯑꯅꯤꯗꯪ ꯂꯦꯡꯗꯨꯅ ꯄꯨꯔꯛꯎ ꯏꯄꯥꯅ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯑꯁꯤꯗ ꯗꯥꯟ ꯇꯧꯔꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯤ ꯌꯥꯡꯒꯦꯟꯅꯨ ꯀꯧꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯖꯕ ꯀꯨꯗꯣ ꯄꯔꯦꯡ ꯑꯅꯤ ꯊꯨꯅ ꯂꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯆꯈꯤ ꯃꯗꯨꯗ ꯂꯨꯞꯂꯥꯛꯄ ꯃꯄꯥꯅ ꯑꯩꯒꯤ ꯏꯆꯥ ꯃꯗꯣꯝ ꯄꯣꯛꯆꯕꯤ ꯌꯥꯡꯒꯦꯟꯅꯨ ꯑꯁꯤ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯃꯐꯝꯗ ꯗꯥꯟ ꯇꯧꯖꯔꯕꯅꯤ ꯃꯗꯨꯗ ꯌꯥꯡꯒꯦꯟꯅꯨ ꯀꯧꯕꯤ ꯂꯨꯞꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ
lay pareng pairaduna mabungogi mafamda lay huksaki. Sujaduna su mayamaduna mabu nungsibiba madawatuda mahak chatpa ngamdaduna mana su lay pareng ama yanggenu kaubi loblakpagi masanupi aduda hukpiraduna numit aduda makoy ani luhongki. Masida ningthau khulakpa oiribaduna loblakpabu yengladuna hairakki. Loblakpa ibungo asida nacha ibema piraduna nangna makoy ani bu luhongbirabanina makoy anidi aigi yumda lehelage. Aina su kari piningai leitabanina aigi leijaba mansang punamak ibungo asigi mafamda pithok sharabani. Aigi ningthau khulakpagi mafam asisu ibungo asigi mafamda pithokrabani. Mayamna kari khanbiribage hanglakki. Maduda miyam maduna khulakpana khanbiriba wafam adudi yamna pharaba wafamni. Ibungo asina ningthau oiba matik sai hainaduna miyamdo nungainaki. Luhongba numit aduda Sujana magi nupi yanggenuda sain sang yamna thonghanduna sanjana hasing aduga punna sak saminaki. Makoy yamna nungaina Sujana khungi ningthau oina panminaki. Asomdana konjeng haibani paduna mayai lambi haibasidi singum lambi ni su hainai. Aduba aidi chattaba yadaduna lambi asida lagli. Pare laina tambiba ama leiramlagani khanduna asum asum lakpada mi kharana lairena chauba ama pharaduna makoy mayamna madubu halaga semduna chanabagi tawduna leirami. Mana sangsinduna yengbada lairena chauba aduna konjengbu muna yengduna leire. Madubada mak yamna nungairamdi. Magna mayam aduda haijarakki. Masi hatpiragumsi mayamna mabu phabagi mamaloina aihana ngamjaba kharadang pijarage. Mabu aina lawjarage hairakki. Magi wado taraga mayam adudi layadubu pharubagi sadaba yadaduna chathoksi hainabagi wani. Lairena dubu lawbige magi mathau mangam punama mana tawjarage. Apapata punamaksu mana pubirage haibaduda yamna haraunare. Makoyna hairakki. Lai asigi apapata punamak nahakna pubirage hairabadi ekoi yazare. Konjengna harauna lai adu yenglaga hairakki. Haujikti nahakpu phariba mising asida dos amata tawba yadre. Makoy punamaki mohot sinduna aina nangbu makoydagi lawjarabani. Nangsu aina haijariba sida yabiyu. Magi wado taraga lai aduna yabagi mawongda mangaktu nomlaki. Konjengna miyam aduda hairakki. Aigidi langpai chatpanina paisadi yamna yawjaraktri. Aduna ayawba khara asi lawbi horo haiduna phireidagi paisa khara lawtholakki. Maduda mayam aduna hairakki. Ibungo karigi paisano. Ibungo na magi mathau mangam punamak tawbigani. Kana amata soaloi tajabada aikoi dipenjarabani. Haiduna paisa law yadrabada. Phare adudi maga sibo aina pujakrage hairaga lai adubu mareng banda puduna chatki. Laihori basing aduna hainai. Kadaidagi angawbani pano. Lai asibu puduna chatkre. Aikoi di magi mathau mangam karam tawgani su khangdi. Apapata magi saruk oijarasunu hainarakki. Lai adu mareng banda haigatuna konjengna porakpadu thoina luman bidi. Asum asum sana konjengna hairakki. Nakpu mafam kadaida lege khallibano. Kadai yauna puko hairibano. Nang na apamba matang hayudana. Lai adudi miron thoklamle. Mahangna sumna hairakki. Aihak nang bungairam leibani. Aidi nupi taret thiduna nungaina leiribani. Adubu ngasidi aibu makoina phandrabadi nanga thengnararoi khanduna makoina aibu phalaga nangbu ngaiduna leiribani hairakki. Laigi wadu taraga konjengna karimaram leiduna nangna aibu ngairibano hairakki. Layaduna maram adu taki munataw. Nangna sumsat khibada laibaga sige ningthore nama leiramgani. Magi konung adu yamna ningthijabani. Magi machanupi ras kaina ama leibani.
ꯃꯍꯥꯛꯄꯨ ꯄꯥꯝꯖꯕꯗꯒꯤ ꯂꯩꯕꯥꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯃꯥꯕꯨ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀ ꯍꯦꯛ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛ ꯑꯍꯤꯡ ꯑꯗꯨꯗ ꯍꯦꯛꯇ ꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯃꯉꯥꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯉꯥ ꯁꯨꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯀ ꯁꯣꯏꯗꯅ ꯊꯦꯡꯅꯔꯒꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯇꯥꯛꯍꯧꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯈꯪꯂꯔꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯀꯣꯟꯖꯦꯡꯅ ꯑꯃꯨꯛ ꯍꯪꯖꯔꯛꯈꯤ, ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯕꯣꯔꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯁꯤꯔꯤꯕꯗꯤ? ꯂꯥꯏꯔꯦꯟ ꯑꯗꯨꯅ, ꯇꯥꯔꯣ, ꯃꯃꯥꯡ ꯃꯄꯣꯛꯇ ꯔꯥꯖ ꯀꯩꯅꯥ ꯑꯁꯤꯒ ꯌꯥꯝꯅ ꯌꯥꯅꯖꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯥꯂꯤꯙꯥꯔ ꯀꯧꯏ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯁꯤꯗꯥ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯅꯗꯤ ꯀꯥꯂꯤꯙꯥꯔꯕꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯍꯟꯁꯤꯡꯅ ꯌꯥꯗ꯭ꯔꯕꯗꯤ ꯁꯤꯔꯕꯁꯨ ꯁꯤꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯗ ꯊꯥꯖꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯤꯃꯤꯟꯅꯔꯁꯤ ꯈꯟꯅꯔꯗꯨꯅ ꯅꯣꯡꯃ ꯍꯨ ꯂꯤꯛꯂꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯛꯇꯨꯅ ꯁꯤꯃꯤꯟꯅꯔꯁꯤ ꯂꯥꯡꯂꯦ꯫ ꯃꯗꯨꯗ ꯀꯥꯂꯤꯙꯥꯔꯅ ꯍꯥꯟꯅ ꯊꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯃꯥꯕꯨꯁꯨ ꯊꯛꯎ ꯍꯥꯏꯗꯨꯅ ꯂꯤꯛꯂꯤ ꯑꯗꯨ ꯄꯤꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯊꯛꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯁꯤ ꯍꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯐꯪꯂꯗꯨꯅ ꯃꯁꯥꯗꯨ ꯑꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯧꯐꯝ ꯈꯪꯗꯅ ꯐ꯭ꯔꯦꯡ ꯐ꯭ꯔꯦꯡ ꯆꯣꯡꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯁꯤ ꯍꯨ ꯑꯗꯨ ꯊꯛꯄ ꯀꯤꯔꯗꯨꯅ ꯂꯩꯔꯦ꯫ ꯅꯤꯄꯥ ꯑꯗꯨꯗꯤ ꯍꯨꯒꯤ ꯆꯩꯅꯥꯅ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯇꯨꯊꯔꯛꯈꯤ꯫ ꯃꯍꯥꯛ ꯁꯤꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯀꯤꯔꯗꯨꯅ ꯍꯨ ꯂꯤꯛꯂꯤ ꯑꯗꯨ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯗꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯤꯌꯥꯝꯅ ꯀꯥꯂꯤꯙꯥꯔ ꯁꯤꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯃꯅꯥꯛꯇ ꯍꯨ ꯂꯤꯛꯂꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯇꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯨ ꯊꯛꯇꯨꯅ ꯁꯤꯔꯤꯕꯅꯣ ꯉꯛꯅꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯅ ꯍꯥꯏꯕ ꯅꯤꯄꯥ ꯑꯗꯨꯗ ꯃꯍꯥꯛ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯨ ꯆꯥꯗꯨꯅ ꯁꯤꯈꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯂꯤꯟ ꯑꯣꯏꯅ ꯄꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯤꯔꯕꯗ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯂꯤꯟ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯗ ꯑꯀꯥꯏꯕ ꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯅ ꯂꯨꯍꯣꯡꯂꯨꯕ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛꯇ ꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯕꯣꯔꯁꯤ 5 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯟ ꯑꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯖꯇ꯭ꯔꯥꯒꯤ ꯌꯨꯝꯕꯤꯗ ꯇꯣꯡꯗꯨꯅ ꯂꯩꯕꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯨ ꯖꯤꯕ ꯀꯅꯥ ꯎꯔꯝꯗꯦ, ꯈꯪꯂꯝꯗꯦ꯫ ꯅꯪꯅ ꯃꯔꯝꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯈꯪꯅꯕꯒꯤꯗꯃꯛ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯣꯟꯖꯦꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯗꯒꯦ ꯇꯥꯛꯄꯤꯌꯨ꯫ ꯂꯥꯏ ꯑꯗꯨꯅ, ꯃꯨꯟꯅ ꯇꯥꯔꯣ, ꯃꯍꯥꯛ ꯂꯨꯍꯣꯡꯗꯨꯅ ꯅꯤꯄꯥ ꯑꯗꯨꯒ ꯍꯦꯛ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯂꯤꯟ ꯑꯁꯤꯅ ꯂꯣꯟꯅ ꯌꯨꯝꯕꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯤꯛꯇꯨꯅ ꯍꯦꯛ ꯍꯦꯛ ꯍꯥꯠꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯁꯤꯃꯤꯟꯅꯁꯤ ꯍꯥꯏꯅꯔꯒ ꯃꯥꯅ ꯁꯤꯕ ꯀꯤꯕꯗꯒꯤ ꯅꯤꯄꯥ ꯑꯗꯨꯗ ꯁꯤꯍꯟꯈꯤꯕ ꯑꯗꯨꯅ ꯂꯤꯟ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯆꯤꯛꯇꯨꯅ ꯍꯥꯠꯂꯤꯕꯅꯤ꯫ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯍꯥꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯅꯪꯒ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨ ꯅꯪꯅ ꯌꯥꯔꯨꯅꯨ꯫ ꯅꯪꯅ ꯍꯥꯏꯒꯗꯕꯗꯤ ꯅꯖꯥ ꯏꯕꯦꯝ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯑꯃꯗ ꯂꯨꯍꯣꯡꯁꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯁꯪꯖꯒꯦ ꯍꯥꯏꯒꯗꯕꯅꯤ꯫ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯕꯣꯔ ꯍꯦꯛ ꯍꯦꯛ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯈꯪꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯒꯗꯕꯅꯤ꯫ ꯂꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯁꯥꯗꯨ ꯐꯤꯅ ꯐꯖꯅ ꯈꯨꯝꯖꯤꯜꯂꯒ ꯂꯩꯒꯗꯕꯅꯤ, ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯄꯥꯇ꯭ꯔ ꯑꯃꯗ ꯁꯪꯒꯣꯝꯗꯨ ꯄꯤꯛ ꯊꯟꯅ ꯍꯩꯖꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯅꯤꯟ ꯅꯥꯏꯗꯅ ꯂꯣꯠꯇꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯤꯅꯤꯟ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯂꯤꯟ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯕꯣꯔ ꯑꯗꯨ ꯆꯤꯛꯅꯕ ꯇꯥꯟꯖꯥ ꯌꯦꯡꯂꯛꯀꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯟ ꯑꯗꯨꯅ ꯁꯪꯒꯣꯝ ꯑꯗꯨ
ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯅ ꯁꯪꯒꯣꯝꯗꯨ ꯊꯛꯂꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯂꯤꯟ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯂꯒ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯅꯅ ꯂꯪꯈꯣꯡ ꯆꯨꯔꯤꯗ ꯐꯨꯝꯖꯤꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯤꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯔꯣꯏ꯫ ꯂꯥꯏ ꯑꯗꯨꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯔꯕꯗ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣ, ꯑꯩꯅ ꯊꯣꯛꯄ ꯆꯠꯈ꯭ꯔꯒꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯪꯐꯩ ꯆꯠꯄ ꯀꯣꯟꯖꯦꯡ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯃꯥꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯍꯪꯖꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯀꯔꯤ ꯗꯦꯁꯇꯒꯤꯅꯣ? ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ? ꯍꯧꯖꯤꯛꯅ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ? ꯋꯥꯗꯨ ꯇꯥꯔꯒ ꯀꯣꯟꯖꯦꯡꯅ ꯈꯨꯝꯂꯛꯈꯤ, ꯏꯌꯥꯝꯕꯁꯤꯡ, ꯑꯩꯍꯥꯛ ꯂꯝ ꯀꯣꯏꯖꯔꯛꯄꯅꯤ꯫ ꯑꯁꯨꯝ ꯈꯨꯡꯒꯪ ꯀꯌꯥ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯆꯕꯗ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯖꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯀꯣꯟꯖꯦꯡ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯂꯪꯐꯩ ꯆꯠꯄ ꯅꯤꯄꯥꯅꯤ ꯍꯥꯏꯔꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯖꯔꯨꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯪꯐꯩ ꯆꯠꯄ ꯑꯣꯏꯔꯕꯗꯤ ꯀꯧꯁꯤꯜꯂꯛꯎ ꯍꯥꯏꯔꯦ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯇꯝꯖꯔꯦ꯫ ꯃꯗꯨꯗ ꯀꯣꯟꯖꯦꯡꯅ ꯌꯥꯝꯅ ꯑꯋꯥꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯕꯣꯔ ꯑꯍꯤꯡ ꯑꯃꯗ ꯍꯦꯛꯇ ꯁꯤ ꯍꯥꯏꯔꯤꯕꯁꯤ ꯈꯔꯗꯤ ꯍꯦꯃꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣꯅ ꯆꯥꯟꯕꯤꯗꯨꯅ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕꯁꯤ ꯀꯣꯛꯍꯟꯕꯤꯔꯝꯃꯨ꯫ ꯌꯥꯔꯕꯗꯤ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯑꯁꯤ ꯑꯣꯏꯕꯤꯗꯨꯅ ꯏꯆꯥꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯣꯟꯖꯦꯡꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯅꯆꯥ ꯏꯕꯦꯝꯃꯒꯤ ꯕꯣꯔ ꯑꯣꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯄꯥꯝꯕ ꯕꯣꯔ ꯑꯃ ꯈꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯣꯠꯇꯨꯅ ꯂꯩꯖꯔꯒꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯅꯥꯏ ꯑꯩꯅ ꯁꯪꯗꯨꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯂꯤꯕꯤ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯒꯤ ꯀꯥꯗ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕꯁꯤꯗ ꯆꯤꯡꯅꯕꯤꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯟꯖꯕꯗꯤ ꯉꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯀꯥꯏꯕ ꯊꯣꯏꯅ ꯂꯩꯇꯦ꯫ ꯕꯣꯔ ꯁꯤꯔꯤꯕꯁꯤ ꯃꯥꯅ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯕꯣꯔ ꯑꯣꯏꯕꯤꯅꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯅꯤꯄꯥ ꯑꯃꯠꯇ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯕꯤꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯕꯣꯔ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯊꯕꯛ ꯁꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯧꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯕꯣꯔ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯨꯍꯣꯡꯂꯦ꯫ ꯅꯤꯡꯊꯧꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯟꯖꯦꯡꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯇ꯭ꯔ ꯑꯃꯗ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯒ ꯊꯝꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯆꯤ ꯑꯃꯗ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯟ ꯑꯗꯨ ꯌꯨꯝꯕꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯂꯤꯟꯅ ꯇꯧꯔꯤꯕꯗꯨ ꯐꯤꯒꯤ ꯑꯍꯣꯕꯒꯤ ꯃꯔꯛꯇꯒꯤ ꯀꯣꯟꯖꯦꯡꯅ ꯎꯔꯦ꯫ ꯂꯤꯟ ꯑꯗꯨꯅ ꯅꯤꯄꯥꯗꯨꯒꯤ ꯃꯁꯥꯗꯨ ꯊꯤꯔꯛꯂꯦ꯫ ꯃꯥꯅ ꯀꯥꯡꯊꯣꯜ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯆꯪꯐꯝ ꯊꯤꯔꯛꯄꯗ ꯁꯪꯒꯣꯝ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯤꯟ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯥꯅ ꯁꯪꯒꯣꯝ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯊꯛꯂꯤꯉꯩꯗ ꯀꯣꯟꯖꯦꯡꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯟꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯇꯥꯛꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯟ ꯑꯗꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯊꯠꯇꯨꯅ ꯂꯪꯈꯣꯡ ꯆꯨꯔꯤꯗ ꯐꯨꯝꯂꯦ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯁꯦꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯕꯣꯔ ꯑꯗꯨ ꯁꯤꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯀꯣꯟꯖꯦꯡꯒꯤ ꯃꯐꯝꯗ ꯍꯪꯖꯔꯛꯈꯤ꯫ ꯀꯣꯟꯖꯦꯡꯅ ꯃꯔꯝ ꯄꯨꯝꯅꯃꯛ ꯆꯤꯠꯊꯕ ꯇꯧꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯖꯈꯤ꯫ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯑꯃ ꯌꯧꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯕꯒꯦ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯩ ꯃꯌꯥꯝ ꯉꯥꯎꯔꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ
ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯥꯡꯅꯩ, ꯃꯍꯥꯛ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯣ? ꯃꯤ ꯑꯃꯠꯇ ꯀꯩ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯀꯧꯁꯤꯜꯂꯛꯈꯤ, ꯍꯣ ꯂꯪꯐꯩ ꯆꯠꯄ ꯅꯍꯥꯛꯄꯨ ꯁꯤꯕ ꯍꯥꯏꯕꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯟꯗ꯭ꯔꯕ꯭ꯔꯥ? ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯣ? ꯂꯝꯈꯥꯡꯗ ꯀꯩ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯀꯩ ꯃꯌꯥꯝ ꯉꯥꯎꯔꯕꯅ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗꯦ꯫ ꯂꯥꯎ ꯂꯥꯎ ꯆꯪꯁꯤꯜꯂꯛꯎ, ꯅꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯅꯨ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯕꯗ ꯀꯣꯟꯖꯦꯡꯅ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯀꯩꯁꯤꯡ ꯑꯗꯨꯗꯤ ꯀꯌꯥꯝ ꯌꯥꯝꯕꯒꯦ? ꯃꯁꯤꯡ ꯀꯌꯥ ꯁꯨꯕꯒꯦ? ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏꯒꯤ ꯃꯁꯤꯡꯗꯤ ꯀꯌꯥ ꯁꯨꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ, ꯃꯁꯤꯡꯒ ꯊꯤꯐꯝ ꯈꯪꯄꯣꯠ ꯅꯠꯇꯦ꯫ ꯀꯩꯒꯤ ꯀꯩ ꯉꯥꯛꯇꯅꯤ, ꯁꯪꯒꯨ ꯁꯪꯒꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯀꯩꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯕ ꯉꯝꯗꯗꯨꯅ ꯀꯩꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯗꯨꯅ ꯇꯥꯟꯊꯣꯛꯄ ꯉꯝꯕ ꯃꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯄꯤꯒꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯀꯣꯟꯖꯦꯡ ꯃꯄꯨꯛꯅꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯕꯁꯤ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ! ꯑꯩꯅ ꯆꯥꯛ ꯆꯥꯐꯝ ꯂꯩꯇꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯥꯛ ꯆꯥꯐꯝꯗꯤ ꯐꯪꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯈꯔ ꯆꯠꯂꯒ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯣ, ꯃꯍꯥꯛꯀꯤ ꯀꯩꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯐꯥꯕꯤꯔꯒꯅꯤ꯫ ꯑꯗꯨꯅ ꯆꯥꯛ ꯍꯥꯟꯅ ꯆꯥꯈꯤꯒꯦ, ꯆꯥꯛ ꯍꯥꯟꯅ ꯂꯥꯡꯉꯨ ꯍꯥꯏꯌꯨ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯦꯟꯈꯤꯗꯨꯅ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯗ ꯇꯝꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯆꯥꯛ ꯍꯥꯟꯅ ꯆꯥꯈꯤꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯅꯤꯡꯊꯤꯅ ꯂꯥꯡꯍꯟꯗꯨꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯄꯥꯎ ꯄꯤꯔꯨꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯔꯣ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯕꯗ ꯃꯍꯥꯛ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯆꯥꯛ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯛ ꯂꯣꯏꯖꯔꯦ, ꯆꯥꯕꯤꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯕꯗ ꯀꯣꯟꯖꯦꯡ ꯃꯇꯝ ꯈꯔ ꯆꯥꯕ ꯊꯛꯄ ꯃꯑꯣꯡ ꯆꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨ ꯆꯥꯛꯇꯨ ꯅꯤꯡꯊꯤꯅ ꯆꯥꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯊꯣꯔꯛꯂꯒ ꯐꯛꯇ ꯐꯝꯂꯤꯉꯩꯗ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯇꯨꯝꯂꯨꯔꯕꯒꯤ ꯃꯇꯨꯡꯗ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯒꯗꯧꯔꯦ꯫ ꯃꯥꯒꯤ ꯊꯧꯏꯁꯥ ꯁꯥꯗꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, ꯃꯁꯤꯅ ꯀꯩ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕꯁꯤꯕꯨ ꯐꯥꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯃꯍꯥꯛ ꯂꯪꯐꯩ ꯆꯠꯄꯗꯨꯗ ꯆꯥꯛ ꯂꯥꯝꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯕ ꯑꯣꯏꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯀꯩꯁꯤꯡ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣꯅ ꯀꯔꯝꯅ ꯐꯥꯒꯗꯧꯔꯤꯕꯅꯣ? ꯀꯣꯟꯖꯦꯡꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯩ ꯃꯌꯥꯝ ꯐꯥꯔꯒ ꯊꯝꯅꯕ ꯁꯔꯪꯗꯤ ꯎꯗꯦ꯫ ꯑꯩꯅ ꯐꯥꯒꯗꯧꯔꯤꯕ ꯀꯩꯁꯤꯡꯗꯨ ꯌꯥꯝꯂꯕꯗꯤ ꯁꯔꯪ ꯆꯟꯗꯨꯅ ꯊꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯄꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, ꯀꯩ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯑꯁꯤꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯊꯝꯂꯕꯗꯤ ꯀꯅꯥꯅ ꯉꯝꯒꯅꯤ? ꯃꯈꯣꯏ ꯊꯕꯛ ꯀꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯌꯣꯛꯄꯒꯤ ꯃꯍꯨꯠꯇ ꯀꯔꯝ ꯇꯧꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯒꯗꯒꯦ ꯍꯪꯂꯛꯈꯤ꯫ ꯀꯣꯟꯖꯦꯡꯅ ꯈꯨꯝꯖꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯑꯌꯨꯛ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ, ꯑꯗꯨꯒ ꯑꯩꯒꯤ ꯇꯣꯡꯅꯕ ꯀꯩꯖꯥꯎ 3ꯗꯪꯗꯤ ꯊꯝꯖꯧꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯩ ꯑꯃ ꯇꯣꯡꯅꯕ ꯊꯝꯍꯧꯒꯦ ꯍꯥꯏꯕꯗꯤ ꯌꯥꯏ, ꯑꯗꯨꯒ 3 ꯁꯨꯅ ꯊꯝꯒꯗꯧꯔꯤꯕꯗꯤ? ꯃꯗꯨꯗ ꯀꯣꯟꯖꯦꯡꯅ ꯈꯨꯝꯖꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯔꯨꯞ 2 ꯂꯩ꯫ ꯑꯩꯈꯣꯏ 3 ꯂꯪꯐꯩ ꯆꯠꯇꯨꯅ ꯏꯍꯩ ꯏꯁꯤꯡ ꯈꯔ ꯇꯝꯁꯤꯜꯂꯨꯁꯤ ꯍꯥꯏꯅꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯃ ꯊꯦꯡꯅꯔꯗꯨꯅ ꯑꯃꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ, ꯑꯃꯅ ꯅꯣꯡꯆꯨꯞ ꯊꯪꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯃꯌꯥꯏ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯆꯕꯗ ꯏꯅꯤꯡꯊꯧ ꯍꯣꯏꯒ ꯊꯦꯡꯅꯖꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯩ ꯐꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯃꯃꯝ ꯊꯨꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯗꯨꯅ ꯑꯩꯅ ꯀꯩ 3 ꯈꯛ ꯈꯥꯍꯧꯔꯒ ꯑꯇꯩꯅ ꯃꯤ ꯇꯥꯗꯕ ꯃꯐꯝꯗ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯗꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯌꯧꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯣꯏꯅꯅ
ꯅꯤꯡꯊꯧꯒꯤ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯊꯣꯛꯂꯗꯨꯅ ꯀꯣꯟꯖꯦꯡꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯩ ꯄꯨꯝꯅꯃꯛ ꯆꯤꯊꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯀꯣꯟꯖꯦꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯔꯝꯂꯤꯕ ꯀꯩ ꯄꯨꯝꯅꯃꯛ ꯂꯥꯛꯇꯨꯅ ꯃꯔꯨ ꯂꯨꯛꯊꯔꯗꯨꯅ ꯀꯨꯟꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯈ꯭ꯋꯥꯏ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯅꯥꯄꯥꯡꯒꯜ ꯀꯟꯕ ꯀꯩ ꯑꯍꯨꯝꯗꯪ ꯇꯣꯉꯥꯟꯅ ꯂꯩꯌꯨ꯫ ꯑꯗꯨꯒ ꯀꯩ ꯑꯇꯩꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯤꯔꯛ ꯑꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤ ꯇꯥꯗꯕ ꯃꯐꯝꯗ ꯂꯝꯒꯤ ꯁꯥ ꯆꯥꯗꯨꯅ ꯂꯩꯔꯨꯔꯣ ꯍꯥꯏꯔꯒ ꯑꯃꯃꯝ ꯀꯧꯁꯤꯜꯂꯒ ꯃꯥꯒꯤ ꯈꯨꯄꯥꯛ ꯑꯗꯨꯅ ꯃꯆꯨꯕꯥꯗ ꯑꯃꯨꯛ ꯑꯃꯨꯛ ꯊꯥꯈꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯤꯔꯗꯨꯅ ꯊꯨꯅ ꯎꯃꯪ ꯇꯥꯅ ꯆꯦꯟꯅꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯤ ꯅꯠꯇꯦ, ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕꯁꯤ ꯂꯥꯏꯅ ꯎꯕꯤꯔꯗꯨꯅ ꯃꯤ ꯑꯣꯏꯅ ꯁꯩꯑꯣꯟ ꯇꯧꯗꯨꯅ ꯂꯥꯛꯄꯤꯔꯤꯕꯅꯤ꯫ ꯑꯁꯨꯛ ꯁꯥꯊꯤꯈ꯭ꯔꯕ ꯀꯩꯁꯤꯡ ꯑꯁꯤꯕꯨ ꯃꯅꯥ ꯄꯥꯏꯗꯨꯅ ꯈꯨꯄꯥꯛꯅ ꯃꯃꯥꯏꯗ ꯊꯥꯖꯤꯟꯗꯨꯅ ꯂꯣꯏꯅ ꯆꯦꯜꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯍꯨꯝꯕꯨ ꯃꯈꯣꯏꯅ ꯇꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯎꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯖꯦꯡ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯏꯆꯥꯅꯨꯄꯤ ꯀꯣꯟꯖꯦꯡꯕꯤꯕꯨ ꯂꯨꯍꯣꯡꯕꯤꯗꯨꯅ ꯂꯧꯕꯤꯔꯒ ꯅꯪꯅ ꯏꯆꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯀꯩ ꯇꯣꯡꯕ ꯅꯤꯡꯊꯧꯅꯤ ꯈꯟꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯅꯈꯥ ꯄꯣꯟꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯗꯨꯅ ꯏꯄꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯨ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯔꯥꯖ ꯀꯩꯅꯥ ꯀꯣꯟꯖꯦꯡꯕꯤꯕꯨ ꯀꯣꯟꯖꯦꯡꯗ ꯂꯨꯍꯣꯡꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕꯗ ꯀꯣꯟꯖꯦꯡꯅ ꯃꯀꯨ ꯅꯤꯡꯊꯧ ꯌꯦꯡꯂꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯏꯍꯩ ꯇꯝꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯗ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯎ ꯄꯥꯝꯕꯤ ꯑꯃꯃꯝ ꯊꯥꯔꯝꯃꯤ꯫ ꯆꯍꯤ ꯐꯥꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯎꯅꯁꯤ ꯍꯥꯏꯅꯈꯤ꯫ ꯃꯔꯝ ꯑꯗꯨ ꯂꯩꯕꯅ ꯍꯌꯦꯡꯗꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯁꯨꯔꯦ꯫ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯔꯨꯞ ꯑꯅꯤꯗꯨꯒ ꯑꯃꯨꯛꯇꯪ ꯎꯅꯖꯔꯨꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯁꯣꯡꯕꯗ ꯂꯩꯌꯨ ꯍꯥꯏꯅ ꯂꯩꯍꯟꯈꯤꯕ ꯀꯩ ꯑꯍꯨꯝꯗꯨ ꯀꯧꯔꯛꯂꯦ꯫ ꯀꯩꯁꯤꯡ ꯑꯗꯨꯅ ꯃꯕꯨꯡꯉꯣꯅ ꯀꯧꯔꯛꯂꯦ ꯈꯟꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯀꯩꯖꯥꯎ ꯑꯍꯨꯝꯗꯨ ꯂꯥꯛꯂꯦ꯫ ꯃꯥꯅ ꯆꯥꯎꯕ ꯁꯥꯡꯕ ꯆꯞ ꯃꯥꯟꯅꯕ ꯀꯩꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯀꯔꯝꯕꯅꯣ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯒꯤ ꯁꯥꯗꯣꯡ ꯑꯣꯏꯒꯗꯕꯗꯨ ꯆꯪꯁꯤꯜꯂꯛꯎ꯫ ꯃꯗꯨ ꯇꯥꯕꯗ ꯀꯩꯔꯦꯟ ꯑꯆꯧꯕ ꯂꯥꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯀꯨꯟꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯀꯣꯟꯖꯦꯡꯅ ꯀꯩ ꯑꯗꯨꯕꯨ ꯁꯒꯣꯜꯒꯤ ꯌꯥꯆꯟ ꯂꯥꯛꯇꯨꯅ ꯃꯊꯛꯇ ꯇꯣꯡꯈꯠꯂꯦ꯫ ꯃꯗꯨ ꯎꯕꯗ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯉꯛꯄ ꯑꯣꯏꯅꯈꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯩ ꯇꯣꯡꯗꯨꯅ ꯃꯥꯅ ꯂꯥꯛꯈꯤꯕ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯦꯡ ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯇꯥꯎ ꯑꯅꯤ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯇꯥꯎ ꯑꯅꯤꯅ ꯅꯍꯥꯟ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯀꯩ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯅꯈꯣꯏ ꯑꯅꯤꯅ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯃꯃꯝꯇ ꯄꯤꯌꯨ ꯍꯥꯏꯈꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯃꯝ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯀꯩ ꯑꯆꯧꯕ ꯑꯅꯤꯗꯨ ꯀꯧꯁꯤꯟꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗ ꯁꯤꯟꯅꯔꯦ꯫ ꯃꯇꯥꯎ ꯑꯅꯤꯗꯨꯅꯁꯨ ꯃꯥꯒꯤ ꯀꯩꯗꯨ ꯂꯧꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯀꯩ ꯇꯣꯡꯕ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯩ ꯑꯍꯨꯝ ꯑꯗꯨꯅ ꯏꯁꯤꯡ ꯊꯟꯂꯛꯇꯨꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯇꯨꯊ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯀꯩ ꯑꯍꯨꯝꯗꯨ ꯃꯤ ꯑꯣꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯅꯈ꯭ꯔꯦ꯫ ꯀꯣꯟꯖꯦꯡꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯣꯏꯔꯤꯕꯗꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯇꯥꯕꯤꯌꯨ ꯏꯕꯨꯡꯉꯣ ꯑꯍꯨꯝꯃꯛ, ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯤꯡꯊꯧ ꯄꯥꯛꯄꯒꯤ ꯃꯆꯥꯅꯤꯄꯥ ꯉꯥꯛꯇꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯗꯦꯁ ꯄꯨꯝꯅꯃꯛꯁꯤ ꯖꯣꯏ ꯇꯧꯒꯦ ꯈꯟꯗꯨꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯌꯥꯝꯅ ꯈꯣꯝꯒꯠꯂꯝꯃꯤ꯫ ꯁꯒꯣꯜ ꯁꯥꯃꯨꯁꯨ ꯅꯤꯡꯊꯤꯅ ꯈꯣꯝꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯒꯣꯜꯗꯤ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯌꯥꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯕꯨ ꯁꯒꯣꯜ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯂꯕ ꯁꯒꯣꯜꯁꯤꯡꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯁꯦꯜꯂꯛꯄꯗ ꯅꯣꯡꯃꯗꯤ ꯃꯨꯅꯤ ꯕꯤꯒꯔꯥꯖꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯆꯪꯗꯨꯅ ꯆꯥꯔꯨꯔꯦ꯫ ꯃꯗꯨꯗ ꯃꯨꯅꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ
ꯑꯩꯈꯣꯏ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯌꯥꯝꯂꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯕꯨ ꯀꯩ ꯑꯣꯜꯂꯣ ꯍꯥꯏꯅ ꯁꯥꯞ ꯇꯧꯔꯛꯈꯤ꯫ ꯃꯨꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯨꯅꯤꯒꯤ ꯆꯔꯟꯗ ꯆꯪꯖꯔꯗꯨꯅ ꯅꯅꯥ ꯑꯩꯈꯣꯏꯕꯨ ꯀꯩ ꯑꯣꯏꯗꯨꯅ ꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤ ꯑꯣꯟꯅ ꯇꯩꯅꯕ ꯇꯥꯗꯨꯅ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯨꯅꯤꯗꯦꯕꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯒꯤ ꯀꯣꯛꯆꯅꯕ ꯂꯝꯕꯤ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯟꯅ ꯀꯞꯆꯔꯗꯨꯅ ꯍꯥꯏꯖꯔꯕꯗ ꯃꯨꯅꯤꯗꯦꯕ ꯑꯗꯨ ꯁꯥꯎꯕ ꯈꯔ ꯐꯔꯛꯇꯨꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯣꯟꯖꯦꯡ ꯀꯧꯕ ꯅꯤꯄꯥ ꯑꯃꯒ ꯀꯣꯛꯐꯥꯏ ꯀꯧꯕ ꯅꯤꯄꯥ ꯑꯃꯅꯦ ꯁꯨꯖꯥꯛ ꯀꯧꯕ ꯅꯤꯄꯥ ꯑꯃꯅꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯀꯩ ꯑꯣꯏꯔꯕ ꯅꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯁꯥꯗꯣꯡ ꯑꯣꯏꯅꯕ ꯈꯟꯅꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯏꯁꯤꯡꯗꯨ ꯊꯛꯄꯗ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯄꯥꯛ ꯀꯣꯛꯆꯕ ꯑꯣꯏꯗꯨꯅ ꯃꯤ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩ ꯑꯣꯏꯈ꯭ꯔꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗ ꯃꯨꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯈꯤ꯫ ꯃꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯁꯥ ꯎꯆꯦꯛ ꯇꯤꯟ ꯀꯥꯡꯒꯤ ꯃꯔꯣꯟ ꯈꯪꯕ ꯃꯥꯅ ꯀꯧꯅꯤꯡꯕ ꯖꯤꯕ ꯀꯧꯕ ꯉꯝꯕ ꯏꯁꯣꯔꯒꯤ ꯃꯉꯥꯜ ꯐꯪꯕ ꯅꯤꯄꯥ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅ ꯅꯈꯣꯏꯒꯤ ꯁꯒꯣꯜ ꯀꯩ ꯑꯣꯟꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯀꯧꯍꯜꯂꯒ ꯂꯝꯂꯣꯡꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯛꯂꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯟꯅꯒꯤ ꯁꯒꯣꯜꯁꯤꯡꯗꯨ ꯑꯣꯟꯖꯔꯣ꯫ ꯑꯩꯁꯨ ꯈꯔ ꯁꯥꯎꯈꯤꯗꯨꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯁꯥꯕꯁꯤ ꯇꯧꯔꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯥꯎ ꯑꯁꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯥꯔꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯒꯤ ꯁꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣꯁꯤꯡꯕꯨ ꯉꯥꯏꯖꯔꯛꯄ ꯃꯇꯝ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯑꯣꯜꯂꯤꯕ ꯀꯩꯁꯤꯡ ꯑꯗꯨꯗꯤ ꯃꯤ ꯆꯥꯕꯒꯤ ꯋꯥꯈꯜ ꯂꯩꯔꯝꯗꯦ꯫ ꯁꯒꯣꯜꯁꯤꯡꯅ ꯑꯣꯜꯂꯤꯕ ꯀꯩꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯌꯥꯝꯈ꯭ꯔꯕ ꯀꯩꯁꯤꯡ ꯑꯗꯨ ꯏꯕꯨꯡꯉꯣꯅ ꯅꯈꯣꯏ ꯃꯤꯔꯛꯇ ꯂꯩꯕ ꯌꯥꯗꯦ ꯃꯤ ꯂꯩꯇꯕ ꯃꯐꯝꯗ ꯂꯩꯌꯨ ꯍꯥꯏꯈꯤꯕꯗꯨ ꯌꯥꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯏꯕꯨꯡꯉꯣ ꯑꯍꯨꯝꯕꯨ ꯋꯥꯅ ꯉꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯔꯒ ꯍꯦꯡꯅ ꯀꯞꯂꯛꯂꯦ꯫ ꯃꯌꯥꯝꯕ ꯑꯍꯟ ꯀꯣꯟꯖꯦꯡꯒꯤ ꯈꯣꯡꯅꯦꯠ ꯁꯥ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯕꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯗꯤ ꯏꯔꯥꯏꯕꯛ ꯐꯕꯅ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯏꯕꯨꯡꯉꯣꯅ ꯏꯊꯛꯇ ꯇꯣꯡꯕꯤꯗꯨꯅ ꯏꯄꯥꯕꯁꯤ ꯀꯣꯛꯆꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯕꯨꯁꯨ ꯏꯕꯨꯡꯉꯣꯅ ꯀꯩꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯒ ꯁꯒꯣꯜ ꯑꯣꯜꯍꯟꯕꯤꯔꯝꯃꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯩ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯀꯥꯏꯕ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯀꯣꯟꯖꯦꯡꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯕꯤꯌꯨ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤ, ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯂꯩꯔꯁꯤ ꯍꯥꯏꯕꯕꯨ ꯃꯔꯨꯞ ꯑꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ? ꯌꯨꯝꯗ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯑꯍꯤꯡ ꯑꯅꯤꯗꯗꯤ ꯂꯦꯜꯂꯁꯤ꯫ ꯃꯥꯒꯤ ꯀꯩꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯕꯅ ꯅꯣꯡꯃꯗ ꯃꯈꯣꯏ ꯂꯣꯏꯅ ꯃꯄꯥꯞ ꯀꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯟꯖꯦꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯍꯔꯥꯎꯅ ꯌꯥꯔꯗꯨꯅ ꯑꯍꯤꯡ ꯑꯅꯤ ꯂꯩꯕ ꯇꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯟꯖꯦꯡꯅ ꯃꯥꯅ ꯊꯥꯞꯅ ꯇꯥꯟꯊꯣꯛꯈꯤꯕ ꯀꯩꯁꯤꯡ ꯑꯗꯨ ꯀꯧꯔꯛꯂꯦ꯫ ꯀꯩꯁꯤꯡꯗꯨ ꯀꯣꯟꯖꯦꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯅ ꯀꯧꯔꯛꯂꯦ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯩꯁꯤꯡ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯀꯌꯥꯝꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯈꯤ꯫ ꯀꯩ ꯃꯌꯥꯝ ꯑꯗꯨꯗ ꯀꯣꯟꯖꯦꯡꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯏꯁꯤꯡꯁꯤ ꯊꯛꯆꯔꯣ, ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯅꯈꯣꯏꯒꯤ ꯃꯄꯣꯛ ꯑꯗꯨ ꯐꯪꯖꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯩꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡꯗꯨ ꯍꯦꯛ ꯊꯛꯀꯦ ꯇꯧꯕꯗ ꯆꯥꯎꯔꯕ ꯂꯩꯔꯦꯟ ꯑꯃꯅ ꯇꯥꯎꯈꯠꯂꯛꯇꯨꯅ ꯀꯩꯁꯤꯡꯕꯨ ꯂꯥꯛꯀꯗꯕꯒꯤ ꯇꯧꯔꯦ꯫ ꯃꯈꯣꯏ ꯏꯁꯤꯡ ꯊꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯩꯁꯤꯡꯗꯨ ꯀꯥꯏꯗꯨꯅ ꯆꯠꯅꯕ ꯎꯕꯗ ꯀꯣꯟꯖꯦꯡꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯆꯥꯎꯈ꯭ꯔꯕ ꯂꯩꯔꯦꯟ ꯑꯃꯅ ꯃꯈꯣꯏꯕꯨ ꯂꯥꯛꯀꯗꯕꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯀꯣꯟꯖꯦꯡꯅ ꯂꯥꯏ ꯑꯗꯨꯗ ꯍꯥꯏꯖꯔꯛꯈꯤ, ꯅꯍꯥꯛꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯪꯅ ꯑꯗꯨꯝ ꯇꯧꯕꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛ ꯀꯥꯏꯕ ꯇꯥꯔꯦ꯫ ꯂꯥꯏ ꯑꯗꯨꯅꯁꯨ ꯀꯣꯟꯖꯦꯡꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯑꯅꯤꯡꯕ ꯑꯃ ꯊꯨꯡꯅꯕ ꯃꯥꯅ ꯍꯥꯏꯖꯕꯗꯨ ꯇꯥꯁꯤꯟꯅꯗ꯭ꯔꯦ꯫ ꯃꯥꯅ ꯍꯟꯅ ꯍꯥꯏꯖꯕꯗ ꯇꯥꯕꯤꯗ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯦꯡꯒꯨꯕꯨ ꯀꯧꯔꯛꯂꯦ꯫ ꯈꯨꯗꯛꯇ ꯊꯦꯡꯒꯨ ꯂꯝ ꯄꯨꯕ ꯂꯥꯛꯂꯦ꯫
ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯕꯗ ꯃꯥꯅ ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯍꯟꯅ ꯍꯥꯏꯖꯕꯗ ꯌꯥꯕꯤꯗ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯊꯦꯡꯒꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯃꯥꯕꯨ ꯍꯥꯏꯖꯕꯗ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯃꯈ꯭ꯌꯥꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯊꯦꯡꯒꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯣꯟꯖꯦꯡ ꯏꯁꯤꯡꯗ ꯆꯣꯡꯊꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯋꯥꯅ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯐꯥꯔꯒ ꯀꯪꯐꯥꯟꯗ ꯆꯤꯡꯈꯠꯇꯨꯅ ꯃꯈ꯭ꯌꯥꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯦ꯫ ꯂꯥꯏꯔꯦꯟ ꯁꯤꯔꯕꯗ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯃꯤ ꯑꯣꯏꯔꯛꯂꯦ, ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯟꯖꯦꯡꯗ ꯈꯨꯔꯨꯝꯖꯔꯦ꯫ ꯃꯗꯨ ꯎꯕꯗ ꯀꯣꯟꯖꯦꯡꯗꯨ ꯑꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯪꯂꯛꯈꯤ, ꯃꯇꯧ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ? ꯀꯣꯟꯖꯦꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯔꯦꯟꯅ ꯑꯣꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯇꯥꯕꯤꯌꯨ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯅꯣꯡꯃ ꯃꯨꯅꯤꯒꯤ ꯍꯩꯀꯣꯜꯗ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯃꯨꯅꯤꯒꯤ ꯍꯩꯀꯣꯜꯅꯤ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯄꯥꯜꯂꯤꯕ ꯍꯩ ꯑꯗꯨ ꯑꯃ ꯍꯦꯛꯇꯨꯅ ꯆꯥꯔꯨꯔꯦ꯫ ꯃꯗꯨꯗ ꯃꯨꯅꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯍꯩ ꯆꯥꯕꯒꯤ ꯑꯩꯕꯨ ꯂꯥꯏꯔꯦꯟ ꯑꯣꯜꯂꯣ ꯍꯥꯏꯅ ꯁꯥꯞ ꯇꯧꯔꯦ꯫ ꯃꯗꯨꯗ ꯑꯩꯅ ꯃꯨꯅꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ, ꯃꯨꯅꯤꯗꯦꯕ, ꯑꯩꯗꯤ ꯃꯨꯅꯤꯒꯤ ꯍꯩꯀꯣꯜꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯐꯖꯅ ꯄꯥꯜꯂꯤꯕ ꯍꯩꯁꯤꯡ ꯑꯁꯤ ꯎꯖꯕꯗ ꯆꯥꯅꯤꯡꯂꯛꯇꯨꯅ ꯍꯩ ꯑꯃꯇꯪ ꯍꯦꯛꯇꯨꯅ ꯆꯥꯔꯨꯔꯦ꯫ ꯅꯅꯥꯏ ꯑꯩꯕꯨ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯕ ꯇꯥꯔꯕꯗꯤ ꯅꯅꯥꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯍꯧꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯁꯥꯞ ꯑꯁꯤꯕꯨ ꯀꯣꯛꯆꯅꯕ ꯂꯝꯕꯤ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯖꯔꯕꯗ ꯃꯨꯅꯤ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯨ ꯈꯔ ꯐꯤꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪꯅ ꯍꯩ ꯑꯃꯇꯪ ꯆꯥꯕꯒꯤꯗꯃꯛ ꯑꯀꯟꯕ ꯁꯥꯞ ꯑꯁꯤ ꯇꯧꯔꯨꯔꯦ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯀꯣꯟꯖꯦꯡ ꯀꯧꯕ ꯅꯤꯄꯥ ꯑꯃꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯃꯐꯝ ꯑꯁꯤꯗ ꯀꯩ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯅꯕ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯔꯛꯄꯗ ꯅꯍꯥꯛꯅ ꯑꯣꯜꯂꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯎꯈꯠꯇꯨꯅ ꯀꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯊꯛꯍꯟꯒꯅꯨ꯫ ꯀꯩꯁꯤꯡꯅ ꯏꯁꯤꯡ ꯀꯔꯤꯒꯤ ꯊꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯀꯣꯟꯖꯦꯡꯅ ꯊꯤꯔꯛꯂꯕꯗ ꯅꯪꯅ ꯊꯛꯍꯟꯗꯕꯅꯤ ꯈꯪꯂꯗꯨꯅ ꯅꯪꯕꯨ ꯃꯥꯅ ꯐꯥꯗꯨꯅ ꯃꯈ꯭ꯌꯥꯠ ꯁꯦꯒꯥꯏꯗꯨꯅ ꯁꯤꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪ ꯃꯤꯗꯨ ꯑꯣꯏꯖꯧ ꯍꯥꯏꯕꯤꯔꯝꯈꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯣꯟꯕ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯍꯥꯠꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯃꯨꯅꯤꯒꯤ ꯁꯥꯞꯇꯨ ꯀꯣꯛꯆꯔꯗꯨꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯤꯗꯨ ꯑꯣꯏꯖꯔꯤꯕꯅꯤ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗꯨ ꯊꯛꯂꯦ꯫ ꯃꯈꯣꯏ ꯃꯊꯪ ꯁꯒꯣꯜ ꯑꯣꯟꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯣꯜꯂꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯈꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯌꯥꯝꯂꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯄꯥ 3 ꯑꯗꯨꯅ ꯀꯣꯟꯖꯦꯡꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯒꯣꯜꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯗ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯀꯠꯆꯔꯕꯅꯤ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯣꯟꯖꯦꯡꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯁꯒꯣꯜꯅꯤ, ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯂꯧꯔꯣꯏ꯫ ꯅꯈꯣꯏꯅ ꯄꯤꯕꯤꯒꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯇꯣꯡꯅꯕ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ, ꯑꯇꯩ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯥꯄꯣꯠꯅꯤ, ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥ 3ꯗꯨ ꯃꯈꯣꯏ ꯃꯔꯨꯞ 3 ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯒ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯍꯣꯏꯗꯨꯅ ꯆꯠꯈꯤ꯫ ꯀꯣꯟꯖꯦꯡꯒꯤ ꯇꯣꯡꯅꯕ ꯐꯖꯕ ꯁꯒꯣꯜ ꯑꯃ ꯊꯝꯂꯝꯈꯤ꯫ ꯃꯈꯣꯏ 3ꯅ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯅꯥꯏ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 3ꯕꯨ ꯀꯥꯎꯕꯤꯒꯅꯨ, ꯑꯋꯥꯕ ꯇꯥꯔꯕꯁꯨ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯍꯥꯏꯖꯔꯝꯈꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯨꯞ 3 ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯗꯨꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯣꯟꯖꯦꯡꯅ ꯂꯥꯏ ꯁꯒꯣꯜꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯕꯨ ꯀꯧꯔꯦ꯫ ꯂꯥꯏ ꯁꯒꯣꯜ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯀꯔꯤ ꯋꯥꯔꯝ ꯂꯩꯕꯒꯦ ꯍꯪꯂꯕꯗ ꯍꯧꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯁꯥꯔꯦ꯫ ꯃꯗꯨꯗ ꯂꯥꯏ ꯁꯒꯣꯜ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯃꯈꯣꯏ 3ꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯍꯟꯈꯤ꯫ ꯃꯈꯣꯏ ꯃꯔꯨꯞ 3ꯗꯨ ꯑꯃꯨꯛꯁꯨ ꯅꯣꯛꯅꯩ, ꯑꯃꯨꯛꯁꯨ ꯀꯞꯃꯤꯟꯅꯩ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯤꯅ ꯇꯧꯔꯨꯅꯨ ꯍꯥꯏꯕ ꯊꯕꯛꯇ ꯇꯧꯔꯛꯂꯕ ꯃꯈꯣꯏ 3ꯗꯨ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯅꯔꯒ
ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯃꯤꯟꯅꯈꯤ꯫ ꯀꯣꯟꯖꯦꯡꯅ ꯀꯣꯛꯐꯥꯏ ꯑꯃꯁꯨꯡ ꯆꯨꯖꯥꯛ ꯀꯧꯕ ꯃꯔꯨꯞ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯝ ꯂꯩꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ꯭ꯔꯥ? ꯃꯔꯨꯞ ꯑꯅꯤꯅ ꯑꯄꯥꯝꯕ ꯑꯗꯨꯃꯇꯪ ꯇꯥꯖꯅꯤꯡꯉꯤ꯫ ꯀꯣꯟꯖꯦꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯔꯨꯞꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯟꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯐꯔꯦ, ꯃꯔꯨꯞ ꯑꯅꯤꯅ ꯑꯁꯨꯝꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯇꯧꯕꯤꯔꯣ꯫ ꯃꯈꯣꯏ ꯃꯔꯨꯞ ꯑꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞꯅ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯕꯤꯔꯒ ꯑꯩꯈꯣꯏꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯀꯅꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯁꯒꯣꯜ ꯇꯣꯡꯅꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫